ꯑꯍꯥꯟꯕꯃꯛꯇꯗ ꯊꯧꯔꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯕꯤꯟꯗ꯭ꯌꯥ ꯄꯨꯈ꯭ꯔꯝꯕꯝ ꯑꯃꯗꯤ ꯖꯦꯃꯦꯒꯣꯖꯃꯅꯤꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯔꯤ ꯂꯥꯏꯐ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯦꯒꯥꯍꯔꯁ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ISCOM TV ꯆꯦꯅꯦꯜꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯁꯦꯝ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯗꯥꯏꯃꯟ TV YouTube ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯗꯥꯏꯃꯟ TV Facebook ꯄꯦꯖꯇ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯗ ꯃꯌꯥꯝꯗ ꯏꯁꯩ ꯁꯛꯄꯤꯔꯛꯇꯅꯕ ꯈꯪꯍꯟꯖꯒꯦ ꯏꯁꯩ ꯁꯛꯄꯒꯤ ꯊꯧꯔꯝ ꯏꯁꯩ ꯁꯛꯅꯁꯤ ꯂꯥꯏꯐ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯊꯧꯔꯝ ꯂꯩꯕꯅꯤꯅ ꯂꯥꯏꯐ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯗꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤ ꯍꯩꯕꯤꯕ ꯁꯩꯔꯦꯡ ꯃꯣꯅꯣꯗ꯭ꯔꯃꯥꯒꯨꯝꯕ ꯃꯤꯃꯤꯀ꯭ꯔꯤꯒꯨꯝꯕ ꯑꯗꯨꯝ ꯗ꯭ꯔꯃꯥ ꯑꯗꯨꯝ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯐ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005707808 ꯑꯃꯨꯛꯇꯪ ꯍꯟꯅ 7005707808 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯁꯟꯗꯣꯛꯆꯔꯤꯕ ꯂꯥꯏꯐ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯏꯅꯥꯎ ꯖꯤꯃꯤ ꯊꯧꯔꯝꯁꯦ ꯍꯧꯗꯣꯛꯄꯤꯕ ꯑꯣꯏꯅ ꯑꯍꯥꯟꯕ ꯀꯣꯂꯔ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯀꯣꯜ ꯂꯧꯈꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯌꯥꯏꯐꯣꯡ ꯅꯤꯡꯉꯦꯟꯗꯒꯤ ꯃꯆꯥꯊꯣꯏ ꯀꯧꯋꯦ ꯃꯆꯥꯊꯣꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯃꯤꯁ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯃꯤꯁ ꯑꯗꯣ ꯃꯆꯥꯊꯣꯏꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯑꯩ ꯁꯨꯝ ꯍꯤꯞꯄꯝꯕꯅꯦ ꯐꯣꯟ ꯑꯁꯨꯝ ꯑꯣꯠꯂꯒ ꯑꯗꯣ ꯃꯆꯥꯊꯣꯏ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯛꯄꯗꯤ ꯀꯔꯤ ꯎꯠꯊꯣꯛꯄꯤꯒꯅꯤ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯝꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯤꯁ ꯌꯥꯏꯌꯦ ꯌꯥꯏ ꯍꯣꯏ ꯑꯗꯨꯗꯤ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯝꯇ ꯇꯧꯖꯔꯒꯦ ꯃꯤꯁ ꯃꯨꯠꯇ ꯊꯝꯕꯤꯌꯨꯀꯣ ꯃꯤꯁ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯁꯤ ꯏꯅꯝꯃ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯅꯝꯃ ꯏꯕꯦꯝꯃ ꯉꯁꯤꯗꯤꯅꯦ ꯏꯔꯣꯝꯕ ꯑꯃ ꯀꯥꯡꯍꯧ ꯑꯃ ꯇꯧꯔꯁꯦ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯤ ꯆꯝꯐꯨꯠꯇꯨꯃ ꯇꯧꯁꯜꯂꯁꯦ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯍꯥꯎꯅ ꯆꯥꯖꯔꯦꯗꯅ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯆꯥꯛ ꯂꯣꯏꯔꯗꯤ ꯏꯅꯝꯃ ꯑꯩ ꯏꯃꯥ ꯀꯧꯔꯨꯔꯒꯦ ꯀꯧꯔꯨꯔꯣ ꯏꯅꯝꯃꯅꯦ ꯆꯥꯛꯁꯦ ꯊꯤꯗꯣꯛꯑꯝꯃꯒꯦ ꯑꯗꯨꯒꯅꯦ ꯏꯃꯥ ꯍꯣꯏꯒꯅꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯑꯗꯨꯅꯦ ꯇꯥꯆꯧꯗꯤ ꯏꯅꯝꯃ ꯇꯥꯆꯧꯗꯣ ꯏꯃꯨꯡꯗ ꯃꯥ ꯂꯦꯞꯇꯣꯞ ꯄꯥꯏꯍꯧꯔꯒ ꯂꯩꯍꯧꯕꯅꯤ ꯏꯅꯝꯃ ꯑꯣ ꯐꯔꯦ ꯆꯣ ꯏꯃꯥ ꯀꯧꯔꯨꯔꯣ ꯍꯣꯏ ꯏꯅꯝꯃ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯏꯅꯝꯃꯅ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯏꯃꯥ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯉꯁꯤꯗꯤꯅꯦ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯤ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯦꯏꯅꯝꯃꯅ ꯑꯗꯨꯒ ꯏꯔꯣꯝꯕ ꯑꯃ ꯀꯥꯡꯍꯧ ꯑꯃ ꯇꯧꯔꯦ 이놈아. ꯐꯔꯦ ꯂꯥꯛꯑꯣ ꯆꯥꯊꯣꯛꯑꯁꯤ ꯍꯣꯏ 이마. 이마 너희 따뜻도 거부로오네. ꯍꯣꯏ 이놈아. 따서. 따서. 이놈아 짜오래. 짜자나부터 슬라오. 라이베마. 그리 마틴더라게. 이런바 마틴아마 아두가 가호마 타비짱푸드 마 떠다죠. 이놈아세 아코지 남는 누시보다죠. 이놈아세 마부나 마로마 파이바. 마라나 마로마 따짜이바. 아스카니 다다죠. 이놈아세 암는 시에 거이지. 마시양 앙시마. 야야 자토. 이마 되게 와다 봐 하고 거게. 야야 이베마 낭수 싸나부터 토드나. 허이마 아시 싸나부터 해야지. ꯐꯔꯦ ꯃꯤꯁ ꯑꯩ ꯁꯥꯏꯔꯁꯤꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯆꯥꯊꯣꯏ ꯗꯥꯏꯂꯣꯛꯁꯦ ꯃꯆꯥꯊꯣꯏ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯥꯒꯠꯂꯒ ꯇꯧꯔꯛꯏꯔꯣ ꯍꯣꯏ ꯑꯩ ꯁꯨꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯣ ꯑꯩꯅ ꯐꯣꯟ ꯑꯣꯏꯕꯗ ꯁꯨꯝ ꯑꯩꯒꯤ ꯃꯥꯏꯟꯗ ꯁꯥꯒꯠꯂꯛꯄ ꯍꯥꯟꯅ ꯏꯊꯣꯛꯑꯒꯨꯝꯕ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦꯀꯣ ꯗꯥꯏꯂꯣꯛꯁꯦ ꯌꯥꯝ ꯆꯥꯟꯅꯅ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯔꯛꯇ ꯁꯥꯒꯠꯂꯒ ꯇꯧꯔꯛꯄꯁꯦ ꯃꯔꯛꯇ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯇꯠꯄ ꯈꯣꯠꯄ ꯌꯥꯎꯋꯤꯗꯅ ꯑꯗꯣ ꯀꯩꯝꯇ ꯌꯥꯎꯗꯕꯤꯗ ꯌꯥꯝ ꯐꯖꯅ ꯇꯧꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯃꯆꯥꯊꯣꯏ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯖꯤꯃꯤ ꯊꯧꯔꯝꯁꯦ ꯍꯧꯗꯣꯛꯃꯤꯟꯅꯕ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯤꯡ ꯀꯧꯍꯧꯕ ꯋꯥꯠꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯂꯔꯒꯤ ꯃꯔꯛ ꯊꯠꯂꯒ ꯂꯥꯏꯞꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯐꯦꯠꯇꯪ ꯅꯤꯡꯁꯤꯡꯕꯤꯁꯤ ꯑꯝꯕꯤꯀꯥ ꯂꯥꯏꯁ꯭ꯔꯝ
Gaitri Herom, Kaba Kaba, Che Mabegak Singh, Rocky, Narasima, Ibo Hanbi Nongthongbam, Teris Tangjam, Thagachari ibung thongamba ning thaujam good evening. Ima mabem kaksing taramnok chari khaba khaba. Loinana Facebook page ta lebiriba icheri tamoirang them. Thaudam Ranjita Devi Santos Saibam taramnok chari. Thagachari pumnamang mathange caller se amu inau Jimmy da sinajage. Nokhat pio. Hello, Hello, Taram Nokseri, Mingle from Ibio, ay hangbokay Kotom, Ima Kainasnani, Karimatan Sabiragima, Sisi nga nakaka paya duga Hogi angang bugat pong. Imam Tanjama Home Sabidum, Imang Sigi, Telehan Pagamasida, Karipidono, Sayamtang Kodon Gaye. Ima telen hantadi isai se sakpagi khudong chawadi thamjadabni. Wadi Silali and Tauraj. Mahobisi, Wangila to Talamati Tang Tigerate. Hoima. Moitamo, Kadinun Hay, Moitamon and Hay, Bo, a Tangai de Ulong Tabanta Wakatalati, good talk with Wakali, Hangoyamazong and Major Wakali. Handida, Mawam Itata. Samona email or the Anna, Alam to like you, Mr. Hadala in the Sibo. Be ma, study, Hage, maybe email, say to Labra, Lay, study, Taki Gadaba. Wapam Tang Handas again, Laktaba, study Wapam Boy Birava. Janatima, Luna Taga Tauzaba. Jama Toganupa, Tongai, the Militado, Maya, Niyaudri, Adobe and Tang. Email Harata Hangasagina Latsaba. Adudi Apaba, Doctor Randa, Tanadiro, Adongi Isamidu, Masak Payabra, Hazay, Adudi, Isamipa, Angawam Lay, Adudi, Imo Ozerageba. Email Hayati, Mo Ozeragibu Haradi, Ividi Irai, the Paganikano. Abu, Ashadi Kalorani, Kayam Lobi Deva. Lishing Marpu, Malawian Kali. Jamalida, Aisha, Nasaniti, Shajati Kido, Madu, Mama, no, Nakaina Dana, Magi, Laibada, Pote Lay the Pashaya, Musankwe, Hangom, Amun Kota, Kea, Layiba, Magi Nick Changbagi, Simban, Yekagi, Listi, Pashayam Changre, Adi Kaluradi, Lak, Ohum Logan, Kalim, Jamangreda, Atabakuluso, a lonely, high lonely network. Taba Kuluso. Hello, Jerry. Thagachari ima dialogue sana fazaba aman tawirame ima bu thagachari. Ibung Resli Maitei, Madam Sonia Sorokhaibam, Taramnok Chari. Thagachari, Madam Sahihan Biyum now. Ranchita ngangom good evening kanon bala kongrai lakpam ima ibem ha taramnok chiri sarjiten ahibam nene binodini khomdram Saratan good evening Thagachari nauna lengsen bidak liba pom namangpo taramnok chiri mathange caller amulo khachage Hello Taramnok chiri minglei from haibio Hello. Hello. Ima kari mathil chabi lagi. Ngasi boy. Iron boy mane. Ado ima hojik se thoram adu mag saruk yabira miro aduga atopa kai thabak tawbira mino. Wari yotra Imagi line se kitang pat talay ma. Hello. Hello. Ima telenhan ki thoram ta saruk yabirak padi kari uthok pigadabano. Wari mate mo na.
ꯍꯧꯖꯒꯦ ꯇꯧꯕ ꯑꯍꯣꯏ ꯏꯃꯥ ꯍꯧꯕꯤꯔꯁꯤ ꯍꯧꯖꯔꯛꯑꯒꯦ ꯑꯍꯣꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯄꯤ ꯃꯇꯩ ꯃꯅꯥꯎ ꯀꯥꯃꯤꯟꯅꯩꯌꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯅꯤꯡꯊꯧꯒꯤ ꯂꯥꯂꯨꯛ ꯀꯥꯕ ꯆꯠꯂꯦ ꯆꯠꯄ ꯃꯇꯝꯁꯤꯗꯩꯗ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯑꯩ ꯂꯥꯂꯨꯛ ꯀꯥꯕ ꯆꯠꯂꯔꯣꯏ ꯑꯩ ꯏꯁꯤꯠꯄ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯗ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯄꯤꯔꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯌꯦꯡ ꯉꯥꯏꯇꯥꯛ ꯂꯩꯇꯦꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯥꯗꯤ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯛ ꯄꯨꯔꯛꯎꯀꯣꯏꯅ ꯍꯥꯏꯔꯝꯕꯗꯣ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯆꯥꯛ ꯄꯔꯕ ꯄꯨꯔꯒ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯥꯗꯤ ꯊꯣꯡꯒꯥꯟ ꯌꯧꯕꯗ ꯃꯥꯁꯦ ꯍꯩꯔꯥꯡ ꯅꯥꯍꯦꯠ ꯇꯝꯃꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯩ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯏꯟꯊꯣꯛꯄꯅꯤꯗꯀꯣ ꯍꯥꯏꯗꯅ ꯈꯟꯗꯅ ꯂꯩꯔꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯁꯦ ꯏꯔꯣꯏ ꯑꯉꯧꯕ ꯑꯣꯏꯅ ꯄꯣꯛꯑꯦ ꯏꯔꯣꯏ ꯑꯉꯧꯕꯁꯤꯒꯤ ꯃꯈꯥꯗ ꯀꯩ ꯑꯣꯏꯅ ꯑꯃ ꯄꯣꯛꯑꯦ ꯀꯩꯒꯤ ꯃꯈꯥꯗ ꯀꯥꯌꯦꯜ ꯑꯃ ꯄꯣꯛꯑꯦ ꯀꯥꯌꯦꯜꯁꯤꯒꯤ ꯃꯈꯥꯗ ꯂꯥꯏꯔꯦꯟ ꯑꯃ ꯄꯣꯛꯑꯦ ꯂꯥꯏꯔꯦꯟꯁꯤ ꯃꯈꯥꯗ ꯂꯝꯍꯨꯏ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯦ ꯑꯗꯨꯒ ꯂꯝꯍꯨꯏꯒꯤ ꯃꯈꯥꯗꯅ ꯏꯇꯣꯟ ꯇꯣꯟꯕ ꯃꯨꯅꯨ ꯇꯥꯏꯕꯪꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯑꯦ ꯄꯣꯛꯄ ꯃꯇꯝꯁꯤꯗꯩꯗ ꯃꯥꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯑꯇꯃꯥꯘꯥꯠ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯁꯦ ꯊꯤꯡ ꯆꯣꯡꯉꯤꯗ ꯉꯁꯤꯁꯦ ꯉꯥꯁꯦ ꯇꯨꯡꯒꯣꯜ ꯑꯃ ꯄꯤꯛ ꯊꯟꯅ ꯐꯥꯔꯦ ꯑꯗꯨꯅ ꯀꯔꯤꯕꯨ ꯊꯣꯛꯑꯒꯕ ꯌꯨꯝꯁꯤꯗꯩꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯌꯨꯝꯗ ꯄꯔꯕ ꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯉꯁꯥꯏꯒꯤ ꯊꯣꯡꯒꯥꯟꯁꯤꯗꯩꯗ ꯂꯥꯞꯅ ꯂꯩꯕꯁꯤ ꯎꯔꯛꯑꯦ ꯑꯗꯨ ꯎꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯏꯔꯣꯏ ꯑꯉꯧꯕꯁꯤꯅ ꯍꯥꯏꯔꯦ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯅꯪꯅꯦ ꯏꯕꯨꯡꯅꯦ ꯉꯁꯤꯅꯤ ꯋꯥ ꯑꯃ ꯍꯥꯏꯔꯒꯦ ꯅꯣꯏ ꯃꯔꯤꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯏꯕꯦꯝꯃ ꯅꯪꯅꯅꯦ ꯑꯋꯥꯡ ꯊꯪꯕ ꯂꯣꯛꯁꯤꯗ ꯂꯩꯔꯨꯔꯣ ꯑꯗꯒꯤ ꯏꯆꯟ ꯀꯥꯒꯦ ꯅꯪꯅꯅꯦ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯔꯨꯔꯣ ꯑꯗꯒꯤ ꯂꯥꯏꯔꯦꯟ ꯅꯪꯅ ꯑꯋꯥꯡꯒꯤ ꯂꯣꯛꯇ ꯂꯩꯔꯣ ꯀꯩ ꯅꯪꯅꯅꯦ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯣ ꯂꯝꯍꯨꯏ ꯅꯪꯅ ꯅꯣꯡꯆꯨꯞꯇ ꯂꯩꯌꯨꯀꯣ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯍꯌꯦꯡ ꯅꯨꯄꯥꯁꯤꯅ ꯋꯥꯔꯕ ꯃꯇꯝꯗ ꯅꯣꯏ ꯅꯤꯡꯁꯤꯡꯉꯛꯎꯀꯣ ꯏꯕꯨꯡꯅꯅꯦ ꯃꯇꯝꯗꯨꯗꯅꯦ ꯅꯣꯏꯒꯤ ꯏꯕꯨꯡꯅ ꯅꯤꯡꯁꯤꯡꯉꯛꯀꯦ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨ ꯋꯥꯔ ꯃꯥꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣꯏꯅ ꯅꯣꯏ ꯈꯜꯂꯛꯎꯀꯣ ꯏꯕꯨꯡꯅ ꯅꯨꯄꯥ ꯊꯥꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯅꯣꯏ ꯂꯥꯛꯎꯀꯣ ꯍꯥꯏꯅ ꯃꯕꯨꯡꯁꯤꯅ ꯂꯣꯏꯅ ꯁꯤꯟꯇꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥ ꯄꯔꯕ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯏꯔꯣꯏ ꯑꯉꯧꯕꯤ ꯇꯨꯝꯗꯅ ꯂꯩꯕ ꯎꯔꯦ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯥꯁꯤꯁꯨ ꯍꯪꯉꯥꯏꯅ ꯀꯞꯇꯅ ꯂꯩꯕ ꯎꯔꯦ ꯏꯊꯣꯛꯄꯅꯤꯗ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛꯁꯦ ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯆꯥꯅꯨꯄꯥ ꯑꯃꯁꯨ ꯊꯅꯝꯃꯦ ꯏꯔꯣꯏ ꯑꯉꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯁꯤꯕꯨ ꯀꯅꯥꯒꯤ ꯏꯔꯣꯏ ꯑꯉꯧꯕ ꯑꯣꯏꯔꯤꯖꯕ ꯏꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯁꯦ ꯍꯥꯟꯅ ꯄꯨꯁꯜꯂꯦꯔꯒ ꯏꯔꯣꯏ ꯑꯉꯧꯕꯁꯤ ꯀꯣꯟꯅ ꯄꯨꯁꯜꯂꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯅ ꯑꯉꯥꯡ ꯑꯁꯦ ꯃꯊꯟꯇ ꯌꯣꯛꯄ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯊꯤꯕ ꯃꯇꯝꯗ ꯕꯂꯇꯦꯁ ꯀꯣꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯨꯈꯥꯕꯤ ꯑꯃ ꯐꯪꯉꯦ ꯂꯨꯈꯥꯕꯤ ꯑꯃ ꯐꯪꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯂꯨꯈꯥꯕꯤꯁꯤꯁꯨ ꯑꯉꯥꯡ ꯑꯅꯧꯕ ꯑꯃ ꯆꯦꯜꯂꯝꯃꯦ ꯏꯕꯦꯝꯃ ꯉꯁꯤꯁꯦ ꯐꯔꯦ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯕꯁꯤ ꯑꯗꯨꯅꯅꯦ ꯑꯩꯒꯤꯁꯨꯅꯦ ꯑꯉꯥꯡ ꯑꯅꯧꯕ ꯑꯃ ꯂꯩꯔꯦ ꯃꯃꯥꯅ ꯍꯨꯟꯇꯣꯛꯑꯝꯕ ꯅꯪꯁꯨ ꯑꯉꯥꯡ ꯑꯅꯧꯕ ꯑꯃ ꯆꯦꯜꯂꯦ ꯅꯪ ꯑꯩ ꯏꯆꯥ ꯅꯆꯥ ꯌꯣꯛꯃꯤꯟꯅꯔꯁꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗ ꯌꯥꯖꯔꯦ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯀꯅꯥ ꯂꯩꯒꯦꯅ ꯁꯨꯝ ꯈꯟꯖꯔꯛꯄꯅꯤ ꯉꯁꯤꯗꯤ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯅꯆꯥ ꯏꯆꯥ ꯌꯣꯛꯃꯤꯟꯅꯔꯨꯔꯁꯦ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯄ ꯃꯇꯝꯁꯤꯗꯩꯗ ꯑꯉꯥꯡ ꯑꯁꯦ ꯅꯪ ꯐꯖꯅ ꯌꯣꯛꯎꯀꯣ ꯅꯪꯒꯤꯁꯨ ꯏꯆꯥꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯅꯪ ꯅꯆꯥꯁꯨ ꯑꯩ ꯏꯆꯥꯅꯦꯅ ꯈꯟꯒꯦ ꯑꯩ ꯏꯆꯥꯁꯨ ꯅꯪ ꯅꯆꯥꯅꯦꯅ ꯈꯜꯂꯨꯀꯣ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯂꯨꯛ ꯀꯥꯕ ꯆꯠꯇꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯅ ꯃꯄꯥ ꯑꯣꯏꯕꯁꯤꯅ ꯅꯤꯡꯊꯧꯒꯤ ꯂꯥꯂꯨꯛ ꯀꯥꯕ ꯆꯠꯈ꯭ꯔꯦ ꯃꯆꯥ ꯑꯅꯤꯁꯦ ꯅꯨꯄꯤꯁꯤꯅ ꯃꯇꯝ ꯈꯔ ꯌꯣꯛꯑꯝꯃꯦ ꯃꯇꯝ ꯈꯔ ꯌꯣꯛꯑꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯅꯣꯡꯃꯒꯤ ꯃꯃꯥꯅ ꯊꯅꯝꯕ ꯃꯆꯥꯗꯨꯗꯤ ꯈꯣꯝꯂꯥꯡ ꯃꯕꯨꯛ ꯊꯟꯅ ꯄꯤꯊꯛꯑꯦ ꯃꯃꯥꯅ ꯄꯣꯛꯆꯔꯛꯄ ꯃꯆꯥꯗꯨ ꯄꯨꯖꯔꯛꯄ ꯃꯆꯥꯗꯨꯅ ꯈꯣꯝꯂꯥꯡ ꯃꯕꯨꯛ ꯊꯟꯅ ꯄꯤꯊꯛꯑꯦ ꯅꯣꯡꯃꯒꯤ ꯂꯥꯏꯅ ꯌꯣꯛꯄ ꯃꯆꯥꯗꯧꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯏ ꯍꯥꯟꯅ ꯊꯅꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯁꯦ ꯃꯆꯥ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯦꯡꯅꯗꯅ ꯑꯗꯨꯝ ꯂꯩꯕꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯈꯔ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯨꯅ ꯃꯄꯥꯁꯤꯅ ꯍꯥꯏꯔꯦ ꯏꯆꯥꯒꯤ ꯏꯕꯨꯡꯉꯣ
ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯁꯦ ꯏꯄꯥꯅꯁꯨꯅꯦ ꯅꯤꯡꯊꯧꯒꯤ ꯂꯥꯂꯣꯛ ꯀꯥꯕ ꯆꯠꯄꯅꯤꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯃꯇꯝ ꯈꯔꯅꯦ ꯏꯄꯥꯅꯅꯦ ꯂꯥꯂꯣꯛ ꯀꯥꯕ ꯆꯠꯂꯤꯉꯩꯗ ꯅꯪ ꯏꯔꯣꯏꯁꯦ ꯁꯦꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯣꯏ ꯕꯕꯥ ꯉꯝꯒꯅꯤ ꯑꯩ ꯁꯦꯟꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯦ ꯅꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯁꯨ ꯁꯦꯜꯂꯤꯀꯣ ꯑꯗꯣ ꯏꯆꯥꯁꯤꯗꯤ ꯈꯔ ꯈꯔ ꯁꯦꯜꯂꯨꯀꯣ ꯃꯄꯥꯅ ꯏꯔꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗ ꯁꯤꯟꯅꯔꯝꯕ ꯃꯇꯨꯡꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯃꯆꯥꯁꯤꯅ ꯏꯄꯥꯅ ꯏꯔꯣꯏꯁꯦ ꯁꯦꯜꯂꯨ ꯍꯥꯏꯀꯣꯏꯅ ꯏꯔꯣꯏ ꯁꯦꯟꯕ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯦ ꯆꯥꯛꯁꯦ ꯉꯟꯇꯥ ꯊꯣꯡꯉꯒ ꯄꯤꯖꯔꯒ ꯑꯉꯥꯡꯁꯦ ꯆꯠꯍꯜꯂꯨꯀꯣꯅ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯃꯥꯅ ꯆꯥꯛꯁꯦ ꯉꯟꯅ ꯁꯨꯝ ꯊꯣꯡꯉꯒ ꯁꯨꯝ ꯄꯤꯖꯔꯝꯃꯤ ꯏꯔꯣꯏ ꯁꯦꯟꯕ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯍꯔꯥꯎ ꯑꯉꯥꯡꯁꯦ ꯆꯠꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯃꯥ ꯄꯣꯛꯇꯕꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯛꯑꯦ ꯍꯦꯔꯥꯖꯤꯁꯦ ꯀꯔꯤꯗꯧꯔꯨꯗꯒꯦ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥꯁꯤꯃ ꯌꯥꯎꯔꯛꯏ ꯃꯣꯏꯅ ꯊꯅꯝꯕ ꯃꯆꯥꯁꯦ ꯉꯁꯥꯏꯒꯤ ꯆꯥꯎꯁꯜꯂꯦ ꯑꯩ ꯏꯆꯥꯁꯤꯅ ꯁꯣꯟꯕ ꯅꯥꯀꯟꯗꯅ ꯂꯩꯔꯦ ꯑꯗꯨꯅ ꯀꯥꯟꯅꯄꯣꯠ ꯑꯩ ꯏꯆꯥꯁꯨ ꯍꯣꯠꯅꯈꯤꯅꯤ ꯃꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯉꯝꯄꯣꯟꯇꯦ ꯉꯔꯥꯡꯒꯤ ꯇꯔꯥ ꯆꯖꯤꯛ ꯂꯩꯕꯁꯦ ꯃꯥꯏ ꯆꯥꯔ ꯆꯠꯆꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯦ ꯃꯃꯥꯁꯤꯅ ꯈꯜꯂꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥ ꯏꯔꯣꯏ ꯁꯦꯟꯕ ꯆꯠꯀꯗꯕ ꯃꯌꯥꯝꯕꯁꯤꯡ ꯁꯦꯟꯕ ꯆꯠꯀꯗꯕ ꯑꯉꯥꯡꯁꯤꯅ ꯐꯔꯦ ꯏꯃꯥ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯑꯩ ꯆꯥꯛꯁꯦ ꯀꯩꯅꯣ ꯇꯧꯕ ꯉꯝꯖꯔꯔꯣꯏ ꯉꯔꯥꯡꯒꯤ ꯆꯖꯤꯛ ꯂꯩꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯆꯥꯔ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯐꯔꯦ ꯍꯥꯏꯅ ꯆꯥꯛ ꯆꯖꯤꯛꯇꯣ ꯆꯥꯔꯒ ꯆꯠꯈ꯭ꯔꯦ ꯑꯉꯥꯡ ꯑꯁꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯋꯥꯔꯤꯁꯦ ꯍꯌꯦꯡꯒꯤ ꯃꯈꯥꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯖꯔꯒꯦ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯏꯃꯥꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯂꯣꯏꯖꯔꯒꯦ ꯃꯇꯥꯡꯁꯤꯗꯩꯗ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯏꯃꯥꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯏꯃꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ YouTube live streamingꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯏꯕꯨꯡ ꯔꯣꯕꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯃꯥ ꯏꯕꯦꯝꯆꯥ ꯅꯤꯡꯊꯧꯖꯝ ꯇꯔꯃꯤꯅꯦꯇꯔ 2 ꯃꯦꯗꯥꯝ ꯁꯣꯕꯤꯇꯥ ꯗꯦꯕꯤ ꯁꯣꯏꯕꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯅꯥꯎꯖꯤꯕꯤ ꯃꯊꯪꯒꯤ ꯀꯣꯂꯔꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯇꯥꯏꯌꯦ ꯆꯣꯛꯀꯤ ꯌꯥꯏꯕꯣꯛ ꯆꯣꯛꯀꯤ ꯏꯃꯥꯅꯦ ꯃꯅꯤꯁꯪꯅꯦ ꯃꯦꯗꯥꯝ ꯃꯦꯗꯥꯝꯒꯤ ꯀꯣꯜꯁꯦ ꯌꯥꯝ ꯇꯞꯅ ꯇꯥꯖꯩ ꯍꯥꯏꯐꯦꯠ ꯍꯣꯏ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯌꯥꯝ ꯇꯞꯅ ꯇꯥꯕ ꯑꯗꯣ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯉꯁꯤ ꯆꯦꯂꯦꯟ ꯍꯜꯂꯣ ꯍꯣꯏ ꯇꯥꯔꯕꯣ ꯇꯥꯖꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤ ꯆꯦꯂꯦꯟꯁꯦ ꯀꯩꯅꯣ ꯃꯇꯦꯛ ꯑꯃꯗꯤ ꯇꯧꯖꯔꯛꯀꯦꯀꯣ ꯍꯣꯏ ꯇꯥꯕ꯭ꯔꯣ ꯇꯥꯖꯔꯤ ꯏꯃꯥ ꯍꯧꯕꯤꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯃ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯒꯗꯕ ꯑꯗꯣ ꯃꯃꯥꯗꯨꯅ ꯋꯥꯖꯕꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯇꯧꯔꯛꯀꯦꯀꯣ ꯏꯕꯦꯝꯃ ꯅꯪ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯑꯩꯁꯦ ꯇꯥꯡ ꯀꯔꯤꯗ 15ꯗ ꯆꯠꯂꯅꯤꯌꯦ ꯏꯃꯥ ꯍꯥꯏꯕꯀꯣ ꯃꯆꯥꯗꯤ ꯂꯥꯛꯄꯗ ꯑꯗꯒꯤ ꯃꯃꯥꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯆꯍꯤ 3-4 ꯍꯦꯛꯇ ꯊꯣꯛꯂꯛꯇꯦ ꯑꯗꯨꯅ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯀꯩꯒꯨꯝꯕ ꯅꯥꯌꯦꯛ ꯇꯧꯔꯗꯤ ꯅꯪꯅꯗꯤ ꯎꯔꯔꯣꯏꯀꯣ ꯑꯗꯨꯕꯨ ꯅꯪ ꯐꯣꯟ ꯇꯣꯏꯅꯗꯤ ꯇꯧꯔꯛꯎꯀꯣ ꯍꯥꯏ ꯃꯆꯥꯗꯨꯅ ꯏꯃꯥ ꯅꯪ ꯀꯔꯤꯝꯇ ꯋꯥꯒꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯀꯩꯗꯧꯕꯩ ꯅꯥꯗꯣꯏꯅꯣ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯅ ꯃꯣꯏ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯉꯒ ꯀꯞꯄꯒ ꯂꯩꯍꯧꯔꯦ ꯃꯃꯥꯁꯤꯅ ꯑꯗꯣ ꯏꯕꯦꯝꯃ ꯀꯩꯒꯨꯝꯕ ꯏꯆꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯏꯃꯥꯗꯤ ꯊꯣꯡꯒꯥꯟꯗꯒ ꯒꯥꯔꯤ ꯈꯤꯇꯪ ꯆꯥꯎꯕ ꯑꯃ ꯊꯧꯔꯛꯄꯁꯦ ꯅꯪ ꯂꯥꯛꯑꯒ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯒ ꯃꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯆꯥꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯒ ꯕꯤꯗꯥꯏ ꯄꯤꯔꯒ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯂꯣꯏꯔꯒꯦ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯩꯗꯤ ꯍꯩꯇꯦꯀꯣ ꯁꯨꯝ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯍꯣꯏ ꯏꯃꯥ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯣ ꯍꯣꯏ ꯏꯆꯥꯈꯩꯒ ꯁꯨꯝ ꯁꯛꯇꯤ ꯎꯅꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯐꯣꯟꯗꯤ ꯇꯥꯟꯅꯔꯦꯕꯀꯣ ꯐꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯁꯛꯁꯨ ꯑꯩꯗꯤ ꯐꯣꯟꯗꯗꯤ ꯎꯔꯦ ꯏꯆꯥ ꯑꯅꯤꯒꯤ ꯐꯣꯟꯗꯗꯤ ꯏꯆꯥꯈꯩꯒꯤ ꯐꯣꯟꯗꯗꯤ ꯎꯖꯔꯦ ꯑꯗꯣ ꯃꯥꯗꯤ ꯎꯗ꯭ꯔꯤꯅꯤꯅ ꯈꯪꯅꯗ꯭ꯔꯤꯅꯤꯅꯀꯣ ꯐꯣꯟꯗꯗꯤ ꯑꯗꯨꯝ ꯈꯪꯅꯔꯁꯦꯕ ꯈꯔ ꯇꯧꯔꯒꯅꯦ ꯂꯥꯛꯀꯦꯕꯀꯣ ꯍꯣꯏ ꯏꯃꯥ ꯃꯇꯥꯡ ꯆꯥꯕꯗ ꯆꯠꯊꯣꯛꯄꯤꯔꯛꯑꯣ
ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯁꯣꯏꯗꯅ ꯏꯃꯥ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯊꯝꯖꯔꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯖꯤꯃꯤ ꯉꯁꯤꯒꯤ ꯗꯥꯏꯂꯣꯒ ꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯋꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯇꯥꯕꯗ ꯅꯣꯛꯍꯟꯅꯤꯡꯕꯁꯨ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯑꯣꯏꯌꯦ ꯋꯥꯔꯤꯁꯤꯡꯁꯦ ꯑꯗ ꯃꯊꯪ ꯀꯣꯂꯔꯁꯤꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯩꯔꯛ ꯂꯩꯔꯛ ꯑꯆꯧꯕꯗꯒꯤ ꯊꯣꯏꯕꯤ ꯉꯥ ꯊꯝꯃꯤ ꯏꯃꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯉꯦ ꯁꯣꯏꯕꯨꯝꯒ ꯃꯊꯦꯜꯁꯤꯗꯤ ꯇꯥꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯎꯃꯟꯗꯅ ꯑꯗꯣ ꯏꯃꯥ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯗꯤ ꯀꯔꯤ ꯎꯠꯊꯣꯛꯄꯤꯒꯗꯕꯅꯣ ꯃꯥꯒꯤꯗꯤ ꯈꯨꯗꯛꯀꯤ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯏꯃꯥ ꯍꯧꯔꯛꯑꯒꯦ ꯍꯧꯕꯤꯔꯁꯤꯕꯣ ꯏꯃꯥ ꯂꯂꯤꯇꯥ ꯅꯪꯕꯨ ꯁꯣꯔꯥꯠ ꯍꯜꯂꯛꯑꯕ꯭ꯔꯅꯦ ꯅꯣꯏ ꯄꯥꯕꯨ ꯑꯩ ꯁꯣꯔꯥꯠ ꯍꯜꯂꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯇꯧꯔꯕ꯭ꯔꯕ ꯁꯣꯔꯥꯠ ꯄꯣꯌꯦꯡ ꯄꯤꯔꯝꯕꯗꯨ ꯑꯩꯅ ꯃꯥꯡꯗꯅꯕ ꯇꯧ ꯍꯥꯏꯕꯗꯣ ꯁꯣꯔꯥꯠ ꯄꯣꯌꯦꯡꯅ ꯀꯌꯥ ꯄꯤꯔꯝꯃꯕ ꯑꯗꯣ ꯇꯟ ꯆꯦꯈꯥꯎ ꯀꯌꯥ ꯊꯨꯡꯉꯛꯑꯒꯦꯕ ꯅꯪꯕꯨ ꯑꯁ ꯅꯣꯏ ꯄꯥꯕꯨ ꯇꯟ ꯆꯦꯈꯥꯎ 3 ꯊꯨꯡꯉꯦ ꯄꯣꯌꯦꯡꯗꯤ ꯂꯨꯄꯥ 200 ꯄꯤꯔꯝꯃꯦ ꯑꯗꯨꯅꯅꯦ ꯑꯩꯁꯨꯅꯦ ꯁꯣꯔꯥꯠ ꯄꯣꯌꯦꯡ ꯂꯨꯄꯥ 200 ꯄꯤꯔꯝꯕꯗꯣ ꯃꯥꯡꯗꯅꯕꯅ ꯇꯧꯔꯕꯅꯦꯕ ꯍꯩꯃꯥ ꯇꯟ ꯆꯦꯈꯥꯎ 3ꯗꯨ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯂꯧꯔꯛꯑꯦ ꯑꯗꯨꯕꯨꯔꯣ ꯅꯣꯏ ꯄꯥꯕꯨ ꯑꯩꯅꯅꯦ ꯌꯨꯝꯗ ꯆꯠꯂꯒꯦꯅ ꯇꯧꯁꯟꯅꯔꯒꯅꯦ ꯌꯨꯝꯗ ꯆꯠꯄꯩ ꯁꯥꯖꯟꯅꯔꯒ ꯊꯣꯛꯂꯛꯑꯦ ꯇꯟ ꯆꯦꯈꯥꯎ ꯑꯃ ꯐꯪꯉꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯊꯣꯡꯒꯥꯟ ꯑꯃꯗ ꯆꯪꯉꯒꯅꯦ ꯐꯥꯎꯖꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯔꯥꯠ ꯃꯐꯝꯗ ꯆꯪꯉ ꯐꯝꯃꯨꯔꯦꯗꯅ ꯑꯗꯒꯤꯗꯤ ꯁꯣꯔꯥꯠꯇꯨ ꯂꯣꯏꯕꯒꯤ ꯇꯟ ꯌꯦꯜꯂꯛꯄꯗꯣ ꯑꯃ ꯊꯨꯡꯉꯦ ꯑꯗꯒꯤꯗꯤ ꯑꯩꯅꯅꯦ ꯁꯤꯗ ꯑꯃ ꯄꯤꯔꯝꯃꯨ ꯃꯤ ꯑꯃ ꯍꯧꯒꯠꯈꯤꯅ ꯍꯥꯏꯔꯒꯅꯦ ꯑꯩꯅ ꯇꯟ ꯆꯦꯈꯥꯎꯒ ꯂꯧꯔꯦ ꯑꯗꯨꯒꯅꯦ ꯇꯟ ꯆꯦꯈꯥꯎ 3ꯁꯤ ꯄꯨꯔꯒ ꯂꯥꯛꯏꯅꯦ ꯃꯣꯏ ꯄꯥꯕꯨ ꯑꯗꯨꯅꯅꯦ ꯃꯣꯏ ꯄꯥꯕꯨꯡꯗꯁꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯣꯌꯦꯡ ꯂꯨꯍꯣꯡꯕ ꯆꯠꯂꯁꯨ ꯁꯣꯔꯥꯠ ꯆꯠꯂꯁꯨ ꯄꯤꯔꯤꯕ ꯄꯣꯌꯦꯡꯗꯣ ꯃꯥꯡꯗꯅꯕꯅ ꯑꯩꯅ ꯕꯥꯕꯨꯡ ꯃꯃꯥꯡꯗ ꯊꯣꯛꯑ ꯊꯝꯖꯤꯜꯂꯨ ꯍꯥꯏꯕ ꯃꯣꯏ ꯕꯥꯕꯨ ꯑꯗꯨꯗꯨꯅꯅꯦ ꯑꯁ ꯉꯁꯤꯒꯤ ꯕꯥꯕꯨꯡ ꯃꯃꯥꯏ ꯇꯥꯔꯤ ꯁꯦꯟꯗꯣ ꯌꯥꯝ ꯇꯥꯔꯝꯒꯅꯤꯗ ꯃꯣꯏ ꯕꯥꯕꯨꯡ ꯌꯥꯎꯍꯧꯗꯕꯁꯦ ꯑꯁ ꯑꯩꯅꯅꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯅꯅꯦ ꯑꯗꯨꯅꯤꯍꯦ ꯑꯩꯁꯨ ꯐꯪꯒꯦꯅ ꯈꯟꯕꯅꯦꯕ ꯑꯗꯅꯦ ꯃꯣꯏ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯗꯣ ꯐꯪꯈꯤꯕꯗꯨꯗꯅꯦ ꯂꯤꯁꯤꯡ ꯁꯨꯔꯦꯅ ꯍꯥꯏꯐꯦꯠ ꯄꯟꯅꯕꯗꯨꯗ ꯑꯗꯨꯅ ꯑꯩꯅ ꯆꯠꯇ꯭ꯔꯤꯅꯦ ꯅꯪ ꯆꯠꯍꯜꯂꯤꯅꯤꯅꯦ ꯑꯗꯨꯅꯅꯦ ꯃꯇꯨꯡꯗꯗꯤꯅꯦ ꯑꯩꯁꯨꯅꯦ ꯕꯥꯕꯨꯡ ꯃꯃꯥꯡ ꯐꯝꯕ ꯅꯪꯅꯕꯅ ꯑꯩꯅ ꯆꯠꯂꯤꯗꯣ ꯅꯍꯥꯟꯁꯨ ꯑꯩꯅ ꯐꯝꯃꯨꯕꯗ ꯅꯪ 3,000 ꯇꯥꯔꯛꯇ꯭ꯔꯥ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯁꯤꯅꯦ ꯕꯥꯕꯨꯡ ꯃꯃꯥꯡ ꯐꯝꯕ ꯇꯥꯟꯅꯗꯅꯅꯦ ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯑꯣꯏꯔꯣ ꯂꯨꯍꯣꯡꯕ ꯑꯣꯏꯔꯣ ꯉꯟꯇꯥ ꯆꯠꯂꯒꯅꯦ ꯏꯀꯥꯏꯒꯤ ꯈꯪꯅꯄꯣꯠꯇꯦꯀꯣ ꯕꯥꯕꯨꯡ ꯃꯃꯥꯡꯗ ꯆꯪꯁꯟ ꯐꯝꯅꯔꯤꯁꯦ ꯑꯗꯨꯅꯅꯤꯅꯦ ꯃꯃꯥ ꯑꯩꯅꯅꯦ ꯆꯪꯁꯟꯅ ꯐꯝꯗꯅ ꯏꯀꯥꯏ ꯈꯪꯗꯕ ꯁꯥꯔꯒꯅꯦ ꯄꯨꯁꯜꯂꯛꯏꯗꯣ ꯄꯤꯔꯤꯕ ꯄꯣꯌꯦꯡꯗꯣ ꯃꯥꯡꯗꯅꯕ ꯇꯧꯔꯤꯅꯦ ꯑꯗꯨꯅꯦꯕ ꯃꯣꯏ ꯕꯥꯕꯨ ꯑꯩꯁꯨꯅꯦ ꯉꯁꯤꯁꯦ ꯇꯟ ꯆꯦꯈꯥꯎ 3ꯁꯤ ꯄꯣꯔꯛꯏꯁꯦ ꯑꯩꯅ ꯄꯤꯔꯝꯕ ꯂꯨꯄꯥ 200ꯗꯣ ꯃꯥꯡꯈ꯭ꯔꯦꯗꯅ ꯑꯗꯨꯅꯦ ꯃꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯌꯨꯝ ꯄꯥꯟꯕꯁꯦ ꯄꯤꯊꯣꯛꯀꯨꯝꯁꯦꯕ ꯂꯧꯁꯟꯕꯗ ꯀꯜꯂ ꯂꯣꯏꯔꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯄꯤꯊꯣꯛꯄ ꯀꯥꯟꯅꯗꯦꯀꯣ ꯃꯃꯥ ꯂꯧꯁꯟꯁꯤꯀꯣ ꯍꯣꯏꯕ ꯃꯣꯏ ꯕꯥꯕꯨ ꯑꯗꯨꯅꯅꯦ ꯃꯇꯨꯡꯗꯤꯅꯦ ꯂꯧꯁꯟꯕꯗ ꯀꯟꯁꯤꯀꯣ ꯍꯣꯏ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯏꯆꯥꯕꯤꯌꯥ ꯍꯜꯂꯣ ꯂꯣꯏꯁꯜꯂꯒꯦ ꯏꯆꯥꯕꯤꯌꯥ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯌꯥꯝꯅꯁꯨ ꯐꯖꯈ꯭ꯔꯦ ꯏꯃꯥ ꯃꯇꯥꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯈꯤꯕ ꯍꯣꯏ ꯃꯇꯥꯡꯁꯦ ꯖꯤꯃꯤ ꯀꯔꯝꯕ ꯃꯇꯥꯡꯅ ꯑꯣꯏꯈꯤ ꯏꯃꯥꯒꯤ ꯌꯥꯝ ꯐꯖꯅ ꯅꯣꯛꯂꯛꯈꯤꯕ ꯃꯇꯥꯡꯗꯣ ꯌꯥꯝ ꯐꯖꯅ ꯅꯣꯛꯂꯛꯈꯤꯕ ꯃꯇꯥꯡꯗꯨꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯈ꯭ꯔꯦ ꯃꯊꯪ ꯀꯣꯜꯂꯗ ꯑꯃꯨꯛ ꯄꯤꯖꯔꯒꯦ ꯃꯌꯥꯝꯅ ꯀꯨꯏꯅ ꯄꯥꯏꯅ ꯁꯥꯎꯅꯕꯁꯨ ꯌꯥꯎꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯥꯒꯠꯆꯔꯤꯕꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯂꯔꯁꯤꯡꯁꯤꯒ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯕ ꯌꯥꯕ ꯗꯥꯏꯂꯣꯒꯀꯨꯝꯕ ꯁꯨꯝ ꯇꯧꯕꯤꯔꯛꯄꯁꯦ ꯖꯤꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯃꯌꯥꯝꯁꯤꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯥꯔ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯐꯣꯟ ꯇꯧꯖꯔꯤꯕꯁꯦ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯂꯨꯈꯣꯏꯅꯤ ꯃꯦꯗꯥꯝ ꯁꯥꯔ ꯂꯨꯈꯣꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯃꯦꯗꯥꯝ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯦ ꯃꯦꯗꯥꯝ ꯉꯁꯤꯗꯤ ꯃꯊꯦꯜꯁꯦ ꯉꯥ ꯊꯣꯡꯕ ꯅꯨꯃꯤꯠ ꯇꯥꯕ ꯃꯥꯜꯂꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯦ ꯏꯆꯟꯅꯨꯄꯤ ꯑꯣꯏꯅ ꯊꯣꯡꯉꯒ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯥꯔ ꯂꯨꯈꯣꯏ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯗ ꯀꯔꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯗꯕꯅꯣ ꯃꯦꯗꯥꯝ ꯏꯁꯩ ꯑꯣꯏꯅ ꯁꯛꯆꯔꯛꯑꯒꯦ
ꯁꯔ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯇꯦꯂꯦꯟ ꯍꯟꯗꯗꯤ ꯏꯁꯩꯁꯦ ꯍꯥꯞꯆꯗꯕꯅꯤ ꯏꯁꯩ ꯁꯛꯅꯁꯤꯒꯨꯝꯕ entertainment ꯒꯨꯝꯕꯗ ꯏꯁꯩ ꯑꯗꯨꯝ ꯍꯥꯞꯄꯅꯤꯅ ꯇꯦꯂꯦꯟ ꯍꯟꯗꯗꯤ ꯏꯁꯩ ꯍꯥꯞꯄꯔꯣꯏꯁꯤ ꯍꯥꯏꯗꯅ ꯏꯁꯩꯗꯤ ꯍꯥꯞꯆꯗ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯃꯦꯗꯥꯝ ꯑꯇꯣꯞꯄ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯔ ꯗꯥꯏꯂꯣꯒꯀꯨꯝꯕ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨꯗꯅ ꯑꯣ ꯑꯣ ꯗꯥꯏꯂꯣꯒꯁꯦ ꯑꯏꯕ ꯂꯩꯇꯕꯁꯤꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯣ ꯃꯦꯗꯥꯝ ꯍꯣꯏ ꯁꯔ ꯏꯁꯩ ꯑꯣꯏꯔꯒꯁꯨ ꯌꯥꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯣ ꯁꯨꯝ ꯀꯣꯜ ꯇꯥꯡꯅ ꯐꯪꯕꯅꯤꯅ ꯑꯣ ꯃꯦꯗꯥꯝ ꯎꯝ ꯗꯥꯏꯂꯣꯒꯁꯦ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯠꯆꯕꯁꯤꯗ ꯑꯩꯈꯣꯏ ꯗꯥꯏꯂꯣꯒꯁꯦ ꯏꯕꯒꯤ ꯃꯇꯝꯁꯦ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗ ꯏꯁꯩꯁꯦ ꯑꯐꯕ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯈꯨꯗꯣꯜ ꯇꯝꯖꯔꯝꯃꯒꯦ ꯃꯦꯗꯥꯝ ꯍꯣꯏ ꯍꯣꯏ ꯁꯔ ꯍꯧꯖꯔꯒꯦ ꯃꯦꯗꯥꯝ ꯍꯧꯕꯤꯔꯁꯤ ꯁꯔ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗ ꯅꯨꯡꯁꯤ ꯂꯂꯣꯟꯕ ꯂꯥꯛꯄꯗ ꯁꯦꯟꯗꯣꯡ ꯇꯥꯟꯒꯦ ꯈꯜꯂꯨꯕ ꯍꯦꯜꯂꯦ ꯃꯥꯡꯗꯨꯅ ꯍꯟꯗꯧꯔꯦ ꯑꯩꯗꯤ ꯍꯦꯜꯂꯦ ꯃꯥꯡꯗꯨꯅ ꯍꯟꯗꯧꯔꯦ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗ ꯏꯔꯥꯡ ꯏꯄꯥꯛ ꯏꯌꯥꯏ ꯊꯛꯇ ꯄꯨꯟꯁꯤ ꯍꯤꯔꯦꯜ ꯍꯣꯜꯂꯨꯔꯦ ꯏꯔꯥꯡ ꯏꯄꯥꯛ ꯏꯌꯥꯏ ꯊꯛꯇ ꯄꯨꯟꯁꯤ ꯍꯤꯔꯦꯜ ꯍꯣꯜꯂꯨꯔꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ 이락날이 아이하기 이락날이 아이하기 따이벙 까이테 까르거다 와가이히나 삐꺼네 이땅나 이뽐하우거네 와가이히나 삐꺼네 이땅나 이뽐하우거네 이땅 험나 라빠네 이아이다 따우나 라이하우레 아이디 이아이다 따우나 라이하우레 아이방 까이테 까르거다 मेरा लोग जरे ꯊꯥꯒꯠꯆꯔꯤ ꯁꯔ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯁꯔꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯁꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ मेडम स्वागत रिटर्न था सर मेडम ꯊꯥꯒꯠꯆꯔꯤ ꯁꯔ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯂꯥꯏꯐ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯁꯤꯗ ꯃꯌꯥꯝꯅ ꯏꯁꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯗꯥꯏꯂꯣग ꯁꯩꯔꯦꯡ ꯃꯤꯃꯤꯀ꯭ꯔꯤꯒꯨꯝꯕ ꯇꯧꯕꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯏꯁꯩꯒꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯨ ꯂꯩꯕꯅꯤꯅ ꯇꯦꯂꯦꯟ ꯍꯟꯠꯁꯤꯗꯗꯤ ꯏꯁꯩ ꯌꯥꯎꯗꯕꯤꯗ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯃꯤꯟꯅꯁꯤ ꯑꯗꯨꯅ ꯀꯣꯂꯔ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯅꯧꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯕꯨꯡ ꯅꯤꯃꯥꯏ ꯃꯩꯇꯩ ꯒꯨꯗ ꯏꯚꯤꯅꯤꯡ ꯏꯕꯨꯡ ꯍꯣꯏꯗ꯭ꯔꯣꯝ ꯖꯦꯅꯔꯦꯜ ꯃꯦꯗꯥꯝ ꯁꯪꯒꯤꯇꯥ ꯁꯥꯄꯝ ꯖꯤꯃꯤ ꯃꯊꯪꯒꯤ ꯀꯣꯂꯔꯁꯦ ꯑꯃꯨꯛ ꯂꯧꯈꯠꯄꯤꯌꯨ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯉꯥꯏꯕꯤꯌꯨ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯥꯔ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯏꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯂꯩꯃꯜ ꯗꯦꯕꯤ ꯀꯧꯖꯩꯌꯦ ꯁꯥꯔ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯃꯦꯗꯥꯝ ꯉꯁꯤꯁꯤꯕꯨ ꯇꯥꯖꯗ꯭ꯔꯦ ꯁꯥꯔ ꯈꯔ ꯀꯟꯅ ꯍꯥꯏꯌꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯃꯦꯗꯥꯝ ꯑꯣ ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯆꯥꯖꯔꯦ ꯏꯔꯣꯟꯕ ꯈꯔ ꯑꯃꯒ ꯂꯣꯜꯂꯒ ꯆꯥꯖꯔꯦ ꯁꯥꯔ ꯍꯣꯏ ꯃꯦꯗꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯀꯣꯂꯔꯁꯤꯡꯁꯤꯒꯤ ꯃꯊꯦꯜꯁꯦ ꯉꯥ ꯊꯣꯡꯕ ꯄꯥꯜꯂꯤ ꯇꯥꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯦꯗꯥꯝ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯁꯤꯗ ꯏꯁꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯗꯕꯅꯣ ꯏꯁꯩ ꯅꯠꯇꯕ ꯑꯩ ꯁꯩꯔꯦꯡ ꯈꯔ ꯄꯤꯛꯂꯞ ꯇꯧꯕ ꯁꯩꯔꯦꯡ ꯑꯃ ꯊꯤꯖꯔꯝꯃꯒꯦ ꯍꯣꯏ ꯃꯈꯜ ꯃꯦꯗꯥꯝ ꯃꯊꯦꯜꯗꯤ
dialogue kaya ama taminakre jimi tharom Hoi. horokpasida ada hojikti madam dagi mu saireng amu taminase Hoi hobirase Saireng madam haujarage. Hobirasi. Aigi Sairengsigi mamingdi Thabalgi Pomda na ming thonjaba Saireng haujarage. Tha su thokli momon noktuna tawan jak su thokli tagup na tandan su pairi kuphet kapena ai su satli tabli na nungsin sitli liri una wana na harauna jagoi sari. Thabalai leinam na yeli nungsiba leinam oimu su pairi leina marakta. Nong su khongli ngarang nong thang su kupli ngarang. Nung silakle akan bamongda ay susali kung thang kana. Punsigi pantung tana lepalaitana. Thank you, Madam Melissa. Tagachari madam saireng thabal bo sai thaba yan fazaraba saireng ma madam na thauram asida khudol tambiramba madam bo haininga leitana tagachari Thank you. tagachari mathange caller da khudong chaba pijage naujimi comment haipetang paminasi naujimi caller sul call se lakte ba atang ngaimina boina mayam ge comment haipetang paminasi Sabita. Nine binodini na haibiraise haipetang yengbiyo Miss Amadi sir phone se busy oire na sa haibire nine adumak try tawbiro phone se soidana su phangba yai ngaminasi soidana phangba soibiyo nine thagachari pumnamak ibung Rovi su isa yam kana sakpire live sata segare fije setpado sakne fini oibado ana sai fajabam sakpire sai ariba ma thagachari mathange caller amula khochege hello taram nokchari sir minglei from haibiyo message popi kokte adula chali miss sir ngasigi sandoksari ba talent han ke thoram asida kari khudol tambi ga dabano sigi tele rajida koi ayo basi mati jun songjarake hoi sir hobirasi hello loisandre rago thagachari sir mathange caller da khudong chawa pijage
ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯈꯪꯖ ꯍꯩꯖꯕ ꯖꯟꯇ꯭ꯔꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯊꯧꯔꯝ ꯑꯁꯤꯗ ꯇꯥꯍꯟꯕꯤꯕ ꯌꯥꯏꯀꯣ ꯖꯤꯃꯤ ꯃꯃꯥꯡꯗꯁꯨ ꯀꯛꯆꯤꯡꯗꯒꯤ ꯏꯕꯨꯡ ꯗꯤꯅꯦꯁꯅ ꯕꯥꯁꯤ ꯈꯣꯡꯈꯤꯕꯗꯣ ꯑꯗ ꯇꯥꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯌꯥꯝ ꯐꯖꯅꯁꯨ ꯈꯣꯡꯕꯤꯕꯅꯦ ꯏꯕꯨꯡꯗꯣ ꯕꯥꯁꯤꯁꯦ ꯊꯥꯒꯠꯆꯔꯤ ꯔꯠꯇꯅꯥ ꯐꯨꯔꯤꯠ ꯁꯥꯕꯝ Ibung kewai manglemba taram nokchari ima bemcha ning thaujam silent basi ne anjai bine Jimmy mathange caller se amu yeng minase Hello Hello taram nokchari mingle phum gai bio no problem dagi ibong ne Ibo kay mathen jabirage Masih Usoi kangsu ama tawre aduga thabi am thong Ibo mathen jo yam chamna dum jabire ahoba ma do ibo ngasigi telehan program asida kari gudon tamideno Ibo ki ga hajaba ma tawra lo ale na Ibo hobirase adudi Jimmy ibok se yam harauna call se tawbire ado ibo Terien sida mayam se fazana nohan bidau male Ai pote ga iwabi ngarang isha ga wali sana dubu ka jona dia kan dia na ha sana bedo Anu ya mana dia ai dia masih kan dia Isha di kan bra Nah imana Ita bindia bi sai satwa kang wali ga na hai do hang bra hoi ma ai ma ba ai kang gi khang zai ma ai ima ai bam to la ke da hoi ma hobi ibo hobirase dada na wai hai di ta bo dada kai na dada Nangi na taga aigi jaga na ibadi gi jada phupi ni dada nang bo Ani yang nang sino kang the angang ni na tawi sino mo ma khong ja dam ne Luwe ta ge ni ma ai na te Nangi na saga aigi isaga na aku ibani gi isada phupi di ba Grama mai ida lalida matang se jibi su haipe tawningbra ko ngawan ki ba dialogue to ne masidi ko ngawan ki ba dialogue ne kari hai no na ngaw ki ba matang do Ada ne ba kan ngawan ge taw ni da ima na no yang kan ta ba da ta da ba si no na hai no yang kan ba di ye ga di akhoi si de su kan de ta jo thaka chari ma thoram saru ya biramba mathage caller da khudong jaba bijage asing mane hosiki dialogue to nangi na saga aigi chaga na ibani gi chada phubi ri ba to matang do kari ne nangi na chaga aigi chaga na ibani gi chada phubi ri ba haisu Grama mai ida lale dun matang ji mi se ya ning tri ba ma le wari se am ta taw biro mathang doina phajana hairak to male ga to nanga le ga sonda hairak tu male na kaya tumin ta di ne ngar mathang da taw ra ya re maya mathang da ngai mina se haido khe bani mathang da ngai mina se ko thange caller amulo khachage hello taram nok chiri ming le fam hai bio ai si kaking dagi ni mama biola tani ima kari mathal chabi lege ngasi si angang sing di kana tawi moi di yen thong nge ai di kaya chaning da ba cha ba ti khai ga cha ba to hoji ti chaning re na gi di binan ji ame iro le am hawe ima se mathal so am hawa ma chabi re ada ima talent han ke thoram sida kari khudol tambi ga da bano ai si
isai sakna sisu phangdaba kuire program yaudaba yengbade adum yengba ngasi sidi talent hanina dialogue kentak pam taw tare Hey ma. Aduma imase isai sakpadasu dialogue tawbadasu Jimmy adum imase adum yaba imane. Kudimakta. Sibade sothai habdo imada yaudeba. Hoi ima dialogue hobirase. Hawage. Hai. Sarkhoi amka yenguni madam thabiti sibu masaina takhaba daine hobi amok lagsia kari tawbadone washroom da changare ne hera sarkhoiga sarsibu madam thabiti da senadine leibra washroom da changenu letin da changenu hera oja sumna sum haibani ngasai takhibadu da hobi amok lagbasida sarkhoi kainunta sarkhoi kari leidabagene madam sabitri si pa khaladna nakoi nupi singse sarkhoi aigi bag do ngasai ina washroom changbada kautholambe sarkhoi kana thingnabi ga yawbra kari yo madam sabitri nang ngaurabro nupi gi washroom dabu kana nipa changnagene madam gi du wona bida male nipa gi washroom da oina thibiriwa aikhoi di thingna jadabado osingerage Thagachari ima. Chamai buji ima thagachari. Thagachari. Adum ima Jimmy ima gi dialogue se kamain tawke. Adum yam nungai. Ani ima isai ga salakpada so dum yabane ima se isai am phajabane khonjel su phajaba isai surju dum singba ngamba imani. Chamai ima han thagachari. Thagachari ima. Thagachari. Thank you. Mathange caller da khudong jaba pijage. Ima ibem hal ningthau khongdagi ima buso taramno chari ise ambika Khalida Jia good evening. Naucha ke Gayatri Heirom taramno chari Willie Born ibung Robert Usam Madam Lalita Madam Sobita Hijam taramno chari Thagachari pum namang mathange caller amuk Jimmy da sinage Jimmy call lakhot pio. Hello. Hello, good evening. Good evening. Taram noksari mingal pham gai biyo. Jimmy ne neratna ne kasing dagi. Taram noksari ne ke methen sabi rage. Iromba maga kangawa maga sare. Ne ngasigi telehan program masida kari bideno. Ngasigi telen se nimai sainas ki dialogue ina tawrake ko do marakta isai budi patek mate hape. Ne dudi hopirase. Haujaral. Prabhuna nongmagi saurakpana bai lilagi matam loikre. Prabhuna khalai aina punsigadawribase sahi 95 khaktani. Aina hawjik suribasina sahi 12 adunadi ai gaya tirthada chattuna gurugi laman singluragi. Kali juksidadi sainas dharma sina athoiba dharmani gurugi laman singlamlaga ai sainasi dharma chatlage khalladuna mamadagi bidai nijarakle laibak phabi ima laibak phabi ima guru gilaman tuni aidi guru gilaman shinja ruge laibak phabi ima sachirani na khumlai chatkanu ni mai imana nangbu thajok jaba ngamjaroi ibungo chatkanu ni mai
Satkanu mai, satkanu mai, imana nang buthadok saba ngamjaroi ibungo. Satkanu mai, imagi thawai dinahakni, thawai na laitrabadi hena. Karam na hindu na laygani satkanu nimay mikup ama udabada juk taraga manayle himagi thawai dinahakni thawai na laitrabadi hena karam na hindu na laygani satkanu nimay Ima nasalaman ahum toline ima ahanbada bedagi laman ani subada rishi laman ahum subada marti pirtigi laman ahum mase singjaruragene ima sasi matar masabu satluro haina bidai pikre Prabhu na gayada satuna pindadan tarpona singba katsarure sasirani na masagi mawong mataw ase singnarakladuna imagi ibungo imawa hangge sengna khumo isabu sainasa dharma satkani haibase asumbara ibungo sainasa dharma haibadudi mamada ima kaudi hainai mapada ipa kaudi hainai sumlabadi ima yaningdene ibungo Gaya tithada sasaruge pindaran katsaruge imana bidai pinabirone ima laibak phabi mangle ibungo ima gini mai saina chidharma pamluga no mangle ibungo imagi nimai niraga sabana thawai hingliba thunglo bama phamda leipham oiba ni Patrava shainaski lamsatni hainai mangle ibungo imagini mai thotlaba menglaba nauraba haksangda nungshagi maishana yiraklabada unapumba mapam natanani mai isagi sangjapam kanalai roi kwa mangle ibungo imagini mai loisinjare Thagasarini yam phajana kodon tamire aduga labata leba mayam achu khubawna khoroga thagapirei Thagatsari ꯑꯇꯣꯞꯄꯅꯤ ꯏꯗꯣꯝꯆꯥꯒꯤ ꯇꯦꯂꯦꯟꯁꯦ ꯏꯁꯩ ꯁꯛꯂꯛꯄꯗ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛꯅ ꯑꯗꯨꯝ ꯁꯛꯂꯛꯄ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯒ ꯁꯨꯒꯨꯃꯥꯏꯅ ꯇꯦꯂꯦꯟ ꯍꯟꯇꯁꯨ ꯇꯣꯉꯥꯟꯕ ꯇꯦꯂꯦꯟ ꯑꯃ ꯑꯗꯨꯝ ꯎꯠꯊꯣꯛꯄꯤꯔꯛꯏ ꯏꯗꯣꯝꯆꯥ adum pamjadana da tawraijani ꯏꯗꯣꯝꯆꯥꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝ ꯌꯥꯎꯔꯤ Thagatsari ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯏꯗꯣꯝꯆꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯃꯗꯤ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯏꯗꯣꯝꯆꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ Thank you. ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯒꯥꯏꯇ꯭ꯔꯤ ꯍꯩꯔꯣꯝ ꯖꯤꯃꯤ ꯒꯥꯏꯇ꯭ꯔꯤ ꯍꯩꯔꯣꯝꯅ ꯀꯃꯦꯟ ꯇꯧꯔꯛꯏꯁꯦ
ꯑꯝꯇ ꯄꯥꯕꯤꯔꯣ ꯆꯦ ꯕꯤꯟꯗ꯭ꯌꯥ ꯁꯥꯔꯖꯃꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯕꯤꯔꯛꯎ ꯀꯣꯔꯧ ꯉꯥꯟꯕ ꯐꯤꯂꯝ ꯅꯠꯇ꯭ꯔꯒ ꯏꯃꯣꯏꯅꯨ ꯐꯤꯂꯝꯒꯤ ꯀꯔꯧ ꯉꯥꯟꯕ ꯅꯠꯇ꯭ꯔꯒ ꯏꯃꯣꯏꯅꯨꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯧ ꯐꯤꯂꯝ ꯑꯅꯤꯁꯦ ꯈꯛꯇꯅꯦꯀꯣ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯒꯥꯏꯇ꯭ꯔꯤꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯀꯔꯤ ꯃꯇꯥꯡꯒꯤ ꯇꯧꯁꯤꯒꯦ ꯒꯥꯏꯇ꯭ꯔꯤ ꯉꯥꯛꯇꯪ ꯈꯟꯈꯤꯒꯦꯀꯣ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯣ ꯒꯥꯏꯇ꯭ꯔꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯌꯦꯡꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯂꯣꯡꯖꯝ ꯔꯕꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ Good evening, Madam Sir. ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯦꯗꯥꯝ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯣ ꯑꯩ EM5ꯅꯦ ꯂꯩꯀꯥꯏꯗꯒꯤ ꯁꯅꯥꯊꯣꯏꯅꯦ ꯐꯣꯟꯁꯦ ꯐꯠꯂꯥꯎ ꯆꯣꯡꯒꯟꯈꯔꯦ ꯗꯥꯎ ꯌꯥꯊꯣꯛꯈꯤꯗꯅ ꯑꯍꯩ ꯃꯦꯗꯥꯝ ꯀꯔꯤ ꯑꯗꯣ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯔꯣ ꯑꯍꯣꯏ ꯉꯁꯤꯁꯦ ꯑꯍꯥꯎ ꯑꯃ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯅ ꯊꯣꯡ ꯂꯩꯔꯝꯃꯦꯅꯦ ꯑꯗꯨꯗꯨꯅ ꯗꯥꯎ ꯌꯥꯕꯖꯥꯠꯅꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦꯕ ꯐꯖꯅ ꯑꯗꯨꯒ ꯎꯁꯣꯏ ꯀꯥꯡꯁꯨꯕ ꯇꯧꯔꯗꯤ ꯐꯣꯟ ꯐꯪꯅꯕ ꯅꯨꯡꯇꯤꯒꯤ ꯎꯁꯣꯏꯁꯦ ꯋꯥꯁꯦ ꯀꯨꯊꯤ ꯊꯤꯒꯤꯔ ꯈꯪꯗꯦ ꯎꯁꯣꯏ ꯑꯅꯧꯕ ꯑꯗꯨꯗ ꯐꯣꯟ ꯐꯪꯅꯕ ꯑꯍꯩ ꯑꯗꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯗꯥꯏꯂꯣꯛ ꯇꯧꯋꯦꯕ ꯑꯩꯁꯨ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧꯊꯣꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯃꯦꯗꯥꯝ ꯍꯧꯕꯤꯔꯁꯤ ꯑꯗꯣ ꯑꯩꯒꯤ ꯗꯥꯏꯂꯣꯛꯁꯤ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯁꯦ ꯅꯣꯛꯅꯤꯡꯕꯔꯥ ꯁꯥꯎꯅꯤꯡꯕꯔꯥ ꯑꯃꯗꯤ ꯇꯧꯗꯣꯔꯤ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯅꯣꯛꯅꯤꯡꯕꯁꯨ ꯑꯅꯤꯃꯛ ꯌꯥꯟꯁꯤꯟꯅꯕ ꯍꯦꯛꯇ ꯇꯧꯕꯤꯔꯁꯦ ꯇꯧꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯁꯤ ꯑꯣ ꯕꯤꯅꯥ ꯀꯩ ꯍꯥꯏꯒꯦ ꯍꯦꯛꯇ ꯐꯣꯟꯁꯦ ꯅꯪꯅ ꯍꯦꯛ ꯇꯧꯔꯒꯗꯤ ꯍꯦꯛꯇ ꯐꯪꯕ ꯑꯩꯅ ꯍꯦꯛ ꯇꯧꯔꯒꯗꯤ ꯍꯦꯛ ꯐꯪꯗꯕ ꯇꯧꯏ ꯀꯃꯥꯏꯅ ꯅꯝꯃꯤꯅꯣ ꯈꯪꯗꯦꯕ ꯑꯗꯨꯔꯣ ꯀꯃꯥꯏꯅ ꯅꯝꯃꯤꯅꯣꯕꯨꯅꯦ ꯑꯩ ꯐꯪꯗꯕ ꯌꯥꯗꯦꯅ ꯈꯜꯂ ꯅꯝꯃꯣ ꯍꯦꯛ ꯑꯗꯨ ꯈꯪꯗꯦꯕ ꯏꯆꯥ ꯁꯅꯥꯊꯣꯏ ꯅꯪꯅ ꯍꯦꯛ ꯅꯝꯃꯗꯤ ꯐꯣꯟꯁꯦ ꯐꯪꯕ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯅꯝꯃꯀꯥꯟꯗ ꯐꯪꯗꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯤꯕꯣ ꯑꯗꯣ ꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯐꯣꯟꯁꯦ ꯅꯝꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯅ ꯁꯤ ꯇꯥꯏꯃꯤꯡꯁꯦ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯈꯜꯂꯦꯗꯅ ꯋꯥꯈꯜꯁꯦ ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯅꯝꯁꯤꯜꯂꯛꯑꯣ ꯐꯣꯟ ꯑꯗꯨꯝ ꯌꯦꯡꯁꯦ ꯑꯃꯨꯛ ꯑꯗꯨꯒ ꯐꯗ꯭ꯔꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯁ ꯃꯣꯏꯒꯤ ꯊꯕꯛꯁꯤꯗꯤ ꯇꯝꯕ ꯉꯝꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯐꯣꯟ ꯅꯝꯕ ꯀꯥꯟꯗ ꯑꯩꯒꯤꯅꯦ ꯄꯪꯅꯝꯗ ꯅꯝꯃꯦ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯗꯦ ꯄꯪꯅꯝꯗ ꯅꯝꯃꯦ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯗꯦ ꯑꯗꯣ ꯕꯤꯖꯤ ꯑꯗꯨꯝ ꯍꯥꯏ ꯂꯩꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯣ ꯑꯗꯨꯔꯣ ꯑꯍꯣꯡ ꯔꯦꯗꯤꯑꯣꯁꯦ ꯃꯤ ꯃꯌꯥꯝ ꯌꯥꯝꯕ ꯐꯣꯟ ꯅꯝꯕꯁꯦ ꯑꯗꯨꯅꯁꯨ ꯑꯗꯨꯕꯨ ꯅꯝꯕ ꯍꯥꯏꯁꯦ ꯋꯥꯗꯅꯗꯤ ꯐꯪꯕ ꯅꯠꯇꯦꯗꯣ ꯊꯕꯛꯇꯣ ꯉꯁꯤ ꯋꯥꯅ ꯁꯨꯔꯨꯅꯤ ꯄꯩꯁా ꯑꯗꯨꯝ ꯐꯪ ꯇꯥꯕꯅꯤ ꯐꯤꯗꯨ ꯁꯨꯝ ꯁꯥꯗꯅꯗꯤ ꯐꯤꯗꯨ ꯇꯤꯡꯉ ꯊꯝꯃꯒ ꯁꯥꯗꯕꯤꯗ ꯄꯩꯁꯥ ꯂꯥꯛꯇꯣꯏꯅ ꯋꯥꯈꯟꯗꯣ ꯄꯨꯊꯣꯛꯇꯅ ꯐꯤꯗꯤ ꯁꯨꯡꯁꯥ ꯁꯥꯗꯕ ꯁꯤꯒꯤ ꯐꯤꯁꯦ ꯑꯩꯒꯤꯅꯤ ꯄꯩꯁꯥ ꯂꯥꯛꯇꯣꯏꯅꯦꯅ ꯈꯟꯗꯣꯏꯅꯦꯕ ꯑꯩꯅꯗꯤ ꯐꯤꯗꯣ ꯁꯥꯔꯒ ꯌꯣꯟꯅꯧ ꯃꯐꯝꯗꯨꯗ ꯌꯣꯟꯕ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯂꯪꯗꯨꯗꯤ ꯌꯣꯟ ꯌꯥꯗꯕꯅꯤꯅ ꯐꯤꯗꯨ ꯁꯥꯔꯒ ꯌꯣꯜꯂꯤꯗꯅ ꯄꯩꯁꯥ ꯐꯪꯉꯤꯗꯅ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯈꯜꯂꯒ ꯐꯣꯟꯁꯦ ꯐꯪꯗꯕ ꯌꯥꯗꯦ ꯈꯜꯂ ꯅꯝꯕꯤꯔꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯁꯦ ꯇꯥꯕꯤꯕ꯭ꯔꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅꯦ ꯅꯝꯃꯗꯤꯅꯦ ꯕꯤꯖꯤ ꯑꯗꯨꯝ ꯍꯥꯏꯕ ꯇꯧꯔꯤ ꯅꯪꯅꯦ ꯅꯝꯃꯀꯥꯟꯗ ꯔꯦꯗꯤꯑꯣꯁꯦ ꯐꯣꯟꯁꯤꯗ ꯐꯪꯈꯤꯕ ꯀꯃꯥꯏꯅ ꯅꯝꯃꯤꯅꯣ ꯈꯪꯗꯦ ꯗꯥꯎꯅꯤ ꯈꯪꯗꯦ ꯂꯥꯏ ꯑꯃꯗꯤ ꯌꯥꯎꯔꯤ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯃꯦꯗꯥꯝꯒꯤ ꯀꯩꯅꯣ ꯃꯇꯥꯡꯁꯦ ꯀꯣꯜ ꯐꯪꯗꯕꯒꯤ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯅ ꯍꯥꯏꯔꯤ ꯐꯣꯟ ꯅꯝꯃꯦ ꯏꯁꯩ ꯈꯟꯒꯦꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯗꯒꯤꯒ ꯅꯨꯡꯗꯥꯡ ꯇꯥꯏꯃꯤꯡ ꯏꯁꯩ ꯈꯟꯕꯁꯦ ꯐꯪꯗꯦ ꯀꯃꯥꯏꯅ ꯅꯝꯗꯣꯏꯅꯣꯅ ꯀꯟꯅ ꯍꯪꯉꯤ ꯅꯝꯃꯨ ꯑꯩ ꯍꯥꯏꯁꯤꯅꯦꯃꯤ ꯈꯨꯅꯝꯁꯦ ꯐꯪꯗꯕ ꯌꯥꯗꯦ ꯊꯕꯛ ꯁꯨꯔ ꯆꯠꯄꯗ ꯄꯩꯁꯥꯁꯦ ꯑꯁꯤꯁꯦ ꯊꯕꯛ ꯁꯨꯔ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯐꯪꯗꯣꯏꯅꯣ ꯐꯤ ꯁꯥꯔꯁꯨ ꯐꯤ ꯀꯟꯅ ꯁꯥꯗꯣꯏ ꯉꯁꯤ ꯐꯅꯌꯥꯝ ꯐꯪꯉꯦꯕ ꯑꯗꯣ ꯂꯂꯣꯟꯕꯤꯗꯨꯅ ꯌꯣꯜꯂꯀꯥꯟꯗ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯩꯁꯥ ꯐꯪꯗꯣꯏꯅꯣ ꯌꯥꯝ ꯐꯪꯉꯣꯏꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯅꯝꯃꯤꯅꯦꯕ ꯋꯥꯈꯜꯁꯦ ꯁꯥꯒꯠꯂꯒ ꯏꯁꯥꯅ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯆꯔꯤꯅꯦꯕ ꯃꯦꯗꯥꯝ ꯅꯠꯇ꯭ꯔꯣ ꯐꯪꯗꯕ ꯌꯥꯗꯦꯅ ꯄꯥꯟꯗꯝ ꯑꯃ ꯐꯪ ꯇꯥꯔꯒꯗꯤ ꯋꯥꯗꯅꯗꯤ ꯐꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯐꯪꯉꯤꯅꯦꯕ ꯁꯥꯔ ꯍꯣꯏ ꯃꯦꯗꯥꯝꯍꯣꯏꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯒꯤ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯁꯦ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯦ ꯅꯨꯡꯗꯥꯡꯗ ꯑꯩꯁꯨ ꯐꯤ ꯁꯥꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯧꯔꯝꯁꯤꯗ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯦ ꯊꯥꯒꯠꯆꯔꯤ ꯅꯤꯅꯦ ꯕꯤꯅꯣꯗꯤꯅꯤ ꯇꯦꯂꯦꯟ ꯍꯟꯁꯦ ꯄꯨꯡ ꯀꯌꯥ ꯐꯥꯎꯕ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯕꯤꯔꯦ ꯅꯤꯅꯦ ꯄꯨꯡ 11ꯗ
13 ꯐꯥꯎ ꯇꯧꯖꯒꯅꯤ ꯄꯨꯡ 13ꯒꯤ ꯃꯇꯨꯡꯗ ꯏꯕꯨꯡ ꯖꯤꯕꯟꯒ ꯂꯣꯏꯅꯅ ꯂꯥꯏꯞ ꯆꯥꯠꯀꯤ ꯊꯧꯔꯝ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯏꯕꯨꯡ ꯍꯨꯏꯗ꯭ꯔꯣꯝ ꯖꯦꯅꯔꯦꯜ ꯊꯥꯒꯠꯆꯔꯤ Mastana Sahani Taram Nokchari Bijenti Laisram Good evening Ima Angobi Sorokhaibom Karong Ima Buso Taram Nokchari Texam Korongan Ba Maitei Taram Nokchari Jimmy da Sinazage Matange Kolara Malak to Nalay. Hello. 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 Taram Noksari Mingle from Hibio. Nói mà chung khí gấu đi sọc gió trào của mình mà nè. Taram Noksari. Sige telehan program masida ka repeat no. Nói chứ dài lộn tới tông chuyện cái tàu vậy. How will I say? Madam gi inakta radio set natraga television na bibudo kitang laptop piu ba madam? Ni kaya la kaya. Okay, madam telenhan ki thoram ta saru ga birak pase dialogue ho birase. Well, phone phone phi không có không rồi. Cái chuyện này thì phăng phăng đi. Vì sao bây giờ phone phăng bây giờ không break không rồi. Odo dialogue mà tiện ta tàu ra cái. How will I say? Nuông mà rồi mà yêu bên này, nung những tay chỉ là chúng ta không khăn gì cái tàu chỉ cần tàu bên nuông những tay chỉ là số hàng gì. Hãy ngạc chân hàng như thế này ngạc lên làm gì? Hãy ngạc chân hàng như thế này ngạc chân lên làm gì? Nuông cái chung chu cái này gì hay lắm mà này cũng chỉ cùng mà chỉ có vậy. Tàu chỉ là chúng ta không khăn gì nuông mà rồi mà yêu bên này. Khăn gì ra là chúng ta không khăn gì cái tàu đi chứ. Nuông yêu lấy cái cái phòng nó chỉ là khăn gì này cho. Rồi chân giờ đi ra. Thì phone phăng cái không rất không rồi. Cô sẽ không phăng phăng gì mà đây ima đại lộc phăng giờ ba mất tàu cái khăn là cái cào thuốc này. Tàu ra cái. Thì đi không rồi khăn này. Okay, thagachari ima thorom saruk abiramba hana thagachari. Thagachari. Hai mathange collar da khudong chaw pijage. Jimmy matam sulo silakadore collar ama ni tang lokhat panang bareng minase. Hoi. Ada Taram Nokchari YouTube live streaming da link sen biragliba Tom Wangzam Taram Nokchari Facebook page ta lebiriba je Pramila Mutum je Robita Salaibam Sar Naran Babu Thingbai Jam isai sakpa yagadra hain hangbire sar isai sakpa de telen han ke thoram sidari isai sakpa ge hapsade yari ba makhai de tel isai sakpi raktana ba haidana thoram hodok charak pada dumak mayamna khanghanjari Nagachari Nong election birak liba pum namang po Taram Nokchari Mathage caller amuk lakachari hello Miss ka sa JB ka kurumjari Miss Taram Nokchari Madam Ming lai from Haibio phone tawjarai ba Binodini khomdrang kwasi phaidagi ni Miss Nene Binodini nene kari mathal chabi lage Pong Hawaii ga bori ga thong banga soijin iron banga san Pong Hawaii sa ba je nene pong ye hai nei Oh Kang dem Pong badi lai la tra Miss nga sa haidagi phone ot pada humang tar Pong Hawaii sa rak pa ne call phang ni se Hoi Nga sai mamang na call phang gi ba sing se nga thong ba chare gumba ya ma dum hai ba haw ba gumba Miss ID punsi gi di nga cha bani na nga thong badi no mata chara ro do phone marak ta dum phangi Ado de yo chabi ke do se power je ni rom da mu phai do rom do ma Ai thagachari nene telen hanta saruk ya birak pari nene kari uthok pi gada bano Ai saireng ama thijage to bani Miss ai mayang gi sin baje ubada adum ayam matam da entertainment talent ka se yaudra bani bakoma adu ngarang wahong radio sangga gi bagi
ꯑꯩ ꯌꯥꯝ ꯁꯩꯔꯦꯡ ꯑꯃ ꯊꯤꯖꯅꯤꯡꯕ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯍꯦꯛꯇ ꯑꯣꯠꯄꯗ ꯂꯥꯏꯕꯛ ꯐꯗꯅ ꯐꯪꯗꯤ ꯐꯪꯉꯦ ꯑꯍꯩ ꯑꯗ ꯖꯤꯃꯤ ꯅꯤꯅꯦꯅꯦ ꯍꯥꯏꯁꯦ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯁꯪꯒꯥꯈꯤꯕꯒꯤ ꯁꯩꯔꯦꯡ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯕ ꯍꯣꯏ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗꯨ ꯁꯩꯊꯥꯔꯒ ꯍꯣꯏ ꯊꯤꯔꯛꯀꯗꯧꯕ ꯃꯥꯜꯂꯦꯅꯦ ꯊꯤꯖꯗꯣꯏꯅꯤ ꯃꯤꯁ ꯑꯁ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦ ꯈꯪꯗꯦ ꯅꯦꯅꯦꯒꯤ ꯏꯁꯥꯗ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯅ ꯀꯣꯜꯁꯦ ꯋꯥꯔꯤ ꯁꯥꯕ ꯐꯪꯕꯁꯤꯗ ꯍꯣꯏ ꯁꯩꯔꯦꯡꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯕ ꯊꯃꯣꯏꯁꯤꯗꯅꯦ ꯉꯔꯥꯡꯗꯒꯤ ꯃꯁꯤꯒꯤ ꯌꯥꯎꯕꯃꯛ ꯉꯝꯍꯧꯗ꯭ꯔꯁꯨ ꯃꯁꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯁꯤꯗ ꯐꯣꯡꯗꯣꯛꯅꯤꯡꯗꯅ ꯑꯩ ꯇꯧꯖꯔꯛꯏꯅꯤ ꯃꯤꯁ ꯑꯍꯩ ꯅꯦꯅꯦ ꯁꯩꯔꯦꯡ ꯍꯧꯕꯤꯔꯁꯦ ꯍꯧꯖꯔꯒꯦ ꯃꯤꯁ ꯍꯥꯏ ꯍꯥꯏ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯅꯨꯡꯁꯤꯕꯤ ꯉꯁꯤ ꯏꯪ 2024ꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 4 ꯏꯉꯦꯟ ꯊꯥꯒꯤ ꯌꯥꯏꯐꯔꯕ ꯊꯥꯁꯤ ꯊꯥꯁꯨ ꯀꯣꯔꯧ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯉꯉꯥꯟꯅꯕ ꯀꯣꯔꯧꯒꯤ ꯃꯁꯦꯛ ꯃꯉꯥꯜꯂꯛꯇ ꯁꯤꯈꯣꯡ ꯁꯦꯛꯃꯥꯏꯒꯤ ꯃꯁꯥꯏ ꯀꯣꯟꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯁꯥꯐꯣꯡꯈ꯭ꯔꯦ ꯋꯥꯍꯣꯡ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯕꯗ ꯅꯤꯡꯊꯤꯔꯕꯤ ꯃꯆꯨ ꯃꯃꯦꯟꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯍꯨꯕꯒꯨꯝ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯔ ꯃꯄꯥꯎꯅ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯁꯨꯜꯂꯅꯤ ꯊꯃꯣꯏ ꯈꯨꯗꯤꯡ ꯃꯣꯃꯣꯟ ꯅꯣꯛꯂꯅꯤ ꯄꯨꯛꯅꯤꯡ ꯀꯌꯥ ꯃꯀꯥ ꯂꯥꯝꯂꯅꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔ ꯂꯤꯂꯥꯗ ꯃꯇꯝꯒꯤ ꯂꯃꯩꯅ ꯆꯥꯛꯄꯗ ꯃꯩꯁꯥ ꯂꯥꯡꯂꯨꯔꯕ ꯊꯃꯣꯏꯁꯤꯡ ꯏꯪꯍꯟꯕꯤꯔꯦ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯖꯥꯜ ꯄꯨꯝꯅꯃꯛꯇ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤꯕꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇꯅ ꯌꯦꯡꯕꯤꯔꯤꯕꯤ ꯃꯤꯅꯨꯡꯁꯤ ꯃꯥꯟꯅꯅ ꯌꯦꯡꯕꯤꯔꯤꯕꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯅꯨꯡꯁꯤꯕꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯀꯣꯂꯣꯏꯅꯕꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯀ ꯏꯔꯣꯏꯅꯅ ꯀꯣꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯀ ꯏꯔꯣꯏꯅꯅ ꯇꯌꯥꯏꯒꯤ ꯅꯨꯡꯁꯤꯔ ꯃꯄꯥꯎꯅ ꯃꯥꯂꯦꯝ ꯁꯤꯟꯅ ꯉꯥꯜꯂꯁꯅꯨ ꯅꯨꯡꯁꯤꯕꯒꯤ ꯂꯪꯂꯥꯅ ꯊꯃꯣꯏ ꯈꯨꯗꯤꯡ ꯂꯦꯡꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯕꯤꯔꯤꯕ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯟꯗ ꯌꯥꯏꯐ ꯅꯨꯡꯉꯥꯏ ꯍꯤꯡꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯃꯥꯌꯣꯛꯅ ꯄꯨꯟꯁꯤꯗ ꯂꯥꯡꯍꯟ ꯐꯤꯔꯥꯟ ꯊꯦꯠꯅꯕ ꯃꯄꯥꯎ ꯀꯌꯥꯕꯨ ꯄꯥꯎꯗꯝꯂꯤꯕ ꯇꯌꯥꯏꯒꯤ ꯋꯥꯔꯤꯅ ꯄ꯭ꯔꯤꯊꯤ ꯊꯨꯡꯅ ꯈꯣꯟꯊꯥꯡ ꯌꯩꯔꯁꯅꯨ ꯃꯇꯝꯒꯤ ꯏꯔꯩꯅ ꯂꯩꯁꯤꯟꯕꯤꯗꯨꯅ ꯀꯉꯥꯎꯅꯔꯕ ꯏꯌꯨꯝ ꯃꯥꯏꯀꯩ ꯌꯦꯡꯖꯔꯤꯕ ꯏꯔꯩꯆꯥꯁꯤꯡ ꯏꯪꯍꯟꯕꯤꯌꯨ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯅꯨꯡꯁꯤꯔꯕ ꯊꯧꯖꯥꯜꯅ ꯃꯩꯁꯥ ꯂꯥꯡꯂꯕ ꯊꯃꯣꯏꯁꯤꯡꯗ ꯅꯨꯡꯁꯤ ꯏꯔꯤꯛ ꯊꯤꯠꯄꯤꯌꯨ ꯅꯨꯡꯁꯤꯔꯕꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯀꯤ ꯑꯌꯤꯡꯕ ꯑꯇꯞꯄ ꯃꯄꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯒꯤꯗꯃꯛꯇ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯅꯨꯡꯁꯤꯕꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯠꯆꯔꯤ ꯂꯥꯏꯕꯛ ꯐꯕꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯅ ꯄꯨꯔꯛꯄ ꯑꯣꯏꯕꯤꯌꯨꯀꯣ ꯑꯇꯞꯄ ꯑꯌꯤꯡꯕ ꯈꯨꯟꯅꯥꯏ ꯑꯃ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯑꯌꯤꯡꯕ ꯂꯩꯔꯥꯡ ꯁꯥꯠꯍꯟꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯅꯕꯒꯤ ꯃꯍꯩ ꯌꯥꯜꯍꯟꯕꯤꯌꯨꯀꯣ ꯊꯧꯖꯥꯜ ꯍꯩꯕꯤ ꯍꯦ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯅꯨꯡꯁꯤꯕꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯅꯦꯅꯦ ꯅꯦꯅꯦꯒꯤ ꯁꯩꯔꯦꯡꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯈꯪꯉꯤ ꯃꯤꯁ ꯉꯔꯥꯡꯗꯒꯤ ꯌꯥꯎꯕꯗꯤ ꯉꯝꯍꯧꯗꯕ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯗꯨꯒꯤ ꯁꯨꯝ ꯏꯖꯕꯅꯤ ꯍꯣꯏ ꯅꯦꯅꯦ ꯑꯗꯣ ꯁꯩꯔꯦꯡꯁꯦ ꯏꯊꯣꯛꯑꯒ ꯊꯤꯕꯤꯔꯛꯏꯔꯥ ꯏꯊꯣꯛꯑꯒ ꯊꯤꯔꯛꯏꯅꯤ ꯃꯤꯁ ꯏꯊꯣꯛꯑ ꯊꯝꯃꯤꯅꯤ ꯋꯥꯈꯟꯗ ꯐꯥꯎꯕꯗꯣ ꯀꯥꯎꯊꯣꯛꯈꯤꯅꯦꯅ ꯉꯁꯥꯏ ꯁꯔ ꯈꯣꯠꯂꯤꯅꯤ ꯉꯔꯥꯡ ꯌꯥꯝ ꯐꯖꯩꯌꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯀꯩ ꯍꯥꯏꯅꯤ ꯋꯥꯍꯩꯁꯤꯡꯁꯦ ꯍꯣꯏ ꯃꯤꯁ ꯌꯥꯝꯅ ꯐꯖꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯩ ꯉꯁꯥꯏꯗꯒꯤ ꯄꯛꯅꯣꯛꯇ ꯅꯣꯛꯑ ꯂꯩꯕꯗ ꯅꯦꯅꯦꯒꯤ ꯁꯩꯔꯦꯡꯁꯦ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯑꯁ ꯅꯨꯡꯁꯤꯃꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯦ ꯑꯩ ꯁꯩꯔꯦꯡꯁꯦ ꯇꯨꯃꯤꯟ ꯇꯥ ꯂꯩꯔꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯤꯁꯀ ꯁꯥꯔꯒ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯁꯤ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯅꯦꯅꯦ ꯊꯥꯒꯠꯆꯔꯤ ꯅꯦꯅꯦ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯏꯆꯦ ꯒꯥꯏꯗꯤꯡꯂꯨ ꯄꯥꯜꯃꯩ ꯀꯣꯂꯔ ꯋꯥꯎ ꯌꯥꯝ ꯐꯖꯩ ꯁꯩꯔꯦꯡꯁꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞꯀꯤꯗꯤ ꯑꯩ ꯖꯤꯂꯥꯡ ꯑꯃꯅꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯤꯕꯨ ꯃꯔꯨꯞ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯝꯒ ꯑꯣꯛꯀ ꯊꯣꯡꯉꯦ
ꯃꯔꯨꯞ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯔꯝꯗꯧ ꯃꯥꯟꯗꯦ. ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯨꯏꯌꯦ. ꯑꯗꯣ ꯉꯁꯤꯒꯤ ꯇꯦꯂꯤꯚꯤꯖꯟ ꯄ꯭ꯔꯣꯒꯥꯝ ꯑꯁꯤꯗ ꯀꯔꯤ ꯄꯤꯗꯣꯏꯅꯣ? ꯑꯩ ꯁꯩꯔꯦꯡ ꯑꯃꯈꯛꯇꯪ ꯁꯤꯟꯖꯔꯛꯀꯦ ꯇꯧꯕꯅꯦ. ꯅꯣꯡꯗꯥꯁꯤꯗ ꯏꯟꯖꯥꯡ ꯃꯊꯦꯜꯁꯨ ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯤꯔꯛꯏꯕꯣ. ꯃꯤꯁ. ꯁꯩꯔꯦꯡꯁꯨ ꯑꯗꯨꯃꯛ ꯐꯖꯒꯗꯕ ꯃꯥꯜꯂꯦ. ꯍꯧꯖꯔꯛꯑꯒꯦ ꯃꯤꯁ. ꯍꯣꯏ ꯍꯧꯕꯤꯔꯁꯤ. ꯍꯧꯕꯤꯔꯁꯤ. ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯩꯒꯤ ꯅꯨꯄꯤ. ꯑꯩꯒꯤ ꯅꯨꯄꯤ ꯅꯪꯕꯨ ꯊꯥꯖꯔꯨꯕꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯖꯦꯔꯣ ꯕꯦꯂꯦꯟꯁ ꯑꯣꯏꯔꯦꯗꯣ. ꯂꯨꯍꯣꯡ ꯐꯥꯟ ꯐꯝꯗ꯭ꯔꯤꯉꯩ ꯏꯉꯛꯇ ꯀꯨꯟꯗꯣꯅ ꯍꯨꯞꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯕꯇꯕꯨ ꯏꯟꯗꯨꯅ ꯑꯩꯅ ꯃꯤꯒꯤ ꯒꯥꯔꯤ ꯋꯥꯏꯗꯨꯅ ꯑꯩꯒꯤ ꯂꯩꯇ꯭ꯔꯕꯁꯨ ꯃꯤꯒꯤ ꯒꯥꯔꯤ ꯋꯥꯏꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯀꯌꯥ ꯑꯃ ꯇꯤꯡꯍꯟꯈ꯭ꯔꯦ, ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯤꯡꯍꯟꯈ꯭ꯔꯦ. ꯍꯦ ꯑꯩꯒꯤ ꯅꯨꯄꯤ. ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯅꯩ ꯅꯨꯄꯤꯅ ꯍꯜꯂꯕꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯟꯁꯨ ꯍꯜꯂꯤ ꯑꯩꯒꯤ ꯅꯨꯄꯤꯅ. ꯌꯨꯝꯕꯥꯟ ꯅꯨꯡꯉꯥꯏꯅꯤ ꯈꯟꯗꯨꯅ ꯇꯣꯉꯥꯟꯅꯁꯨ ꯆꯠꯊꯣꯛꯂꯨꯔꯦ. ꯑꯗꯨꯕꯨ ꯆꯍꯤ 3 ꯐꯥꯔꯛꯄꯁꯤꯐꯥꯎ ꯏꯈꯨꯠꯇ ꯂꯨꯄꯥ 10 ꯆꯞꯄꯤ ꯑꯃꯐꯥꯎ ꯄꯥꯏꯕ ꯐꯪꯗ꯭ꯔꯤ. ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ. ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯗ ꯇ꯭ꯔꯦꯅꯤꯡ ꯈꯔ ꯋꯥꯠꯄꯒꯤꯔ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ. ꯍꯦ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯇꯥꯃꯣ ꯅꯅꯥꯛꯇꯕꯨ ꯂꯩꯕ ꯐꯪꯍꯟꯕꯤꯔꯕꯗꯤ ꯁꯥꯏꯗ꯭ꯔꯝ ꯈꯠꯄꯒꯨꯝ ꯈꯠꯄꯤꯌꯨ, ꯗꯨꯜꯀꯤ ꯊꯤꯟꯕꯒꯨꯝ ꯊꯤꯟꯕꯤꯌꯨ. ꯑꯗꯨꯕꯨ ꯀꯗꯥꯏ ꯉꯁꯤꯗꯤ ꯍꯦ ꯅꯨꯄꯤ ꯅꯪꯒꯤ ꯂꯧꯅꯝ ꯋꯥꯍꯩ ꯑꯔꯦꯝꯕ ꯄꯨꯝꯅꯃꯛ ꯇꯥꯔꯦꯗꯣ. ꯅꯪꯕꯨ ꯊꯥꯖꯔꯨꯕꯅ ꯑꯔꯦꯝꯕ ꯄꯨꯝꯅꯃꯛ ꯇꯥꯔꯦꯗꯣ. ꯅꯪꯒꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯗꯣꯂꯥꯏ ꯊꯛꯇꯒꯤ ꯁꯦꯕꯣꯠ ꯃꯥꯏꯔꯦꯟ ꯑꯣꯟꯊꯕꯒꯨꯝꯅ ꯊꯔꯣ ꯑꯣꯟꯊꯔꯛꯎꯀꯣ. ꯍꯦ ꯅꯨꯄꯤ, ꯍꯦ ꯅꯨꯄꯤ, ꯍꯦ ꯑꯩꯒꯤ ꯅꯨꯄꯤ. ꯊꯦꯡꯛ ꯌꯨ. ꯀꯩꯅꯣ? ꯀꯩꯅꯣ ꯏꯕꯨꯡꯒꯤ ꯁꯩꯔꯦꯡꯁꯦ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯁꯩꯔꯦꯡ ꯑꯣꯏꯅ ꯊꯤꯗꯣꯛꯄ ꯃꯥꯜꯂꯦ. ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯀꯩꯀꯩꯗꯤ ꯄꯟꯖꯔꯔꯣꯏꯀꯣ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯇꯥꯃꯣ ꯑꯃꯈꯛ ꯂꯩꯌꯦ. ꯑꯗ ꯃꯉꯣꯟꯗ ꯗꯤꯗꯤꯀꯦꯠ ꯇꯧꯔꯒ ꯏꯖꯕꯅꯦ ꯍꯥꯏꯇꯥꯔꯦ. ꯃꯤꯡ ꯀꯩꯀꯩꯗꯤ ꯄꯟꯖꯔꯔꯣꯏꯒꯦ. ꯍꯦ ꯅꯨꯄꯤ ꯅꯪꯒ ꯂꯩꯀꯥꯏꯗꯁꯨ ꯀꯣꯏꯅꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯖꯦꯔꯣ ꯕꯦꯂꯦꯟꯁ ꯑꯣꯏꯈ꯭ꯔꯦ ꯃꯇꯥꯡꯗꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯌꯥꯎꯔꯗꯤ ꯗꯣꯂꯥꯏ ꯇꯧꯍꯧꯗꯕꯅ ꯐꯔꯦ ꯃꯌꯥꯝ. ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯑꯃꯗꯤ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯏꯕꯨꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯊꯥꯒꯠꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯀꯣꯂꯔ ꯑꯁꯤꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯖꯔꯤ. ꯃꯊꯪꯒꯤ ꯊꯧꯔꯝꯗ ꯂꯥꯏꯞ ꯆꯥꯠ ꯊꯧꯔꯝ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ. ꯂꯥꯏꯞ ꯆꯥꯠ ꯊꯧꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯖꯤꯕꯟ ꯑꯃꯨꯛ ꯀꯧꯁꯟꯖꯔꯛꯀꯦ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯥꯞꯊꯣꯛꯆꯒꯦ. ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯖꯦꯃꯦ ꯒꯨꯔꯖꯝꯅ ꯈꯨꯔꯨꯝꯖꯔꯤ. ꯊꯥꯒꯠꯆꯔꯤ. ꯂꯥꯏꯞ ꯆꯥꯠꯇ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕꯒꯨꯝ ꯂꯥꯏꯞ ꯆꯥꯠꯇꯒꯤ ꯑꯩꯈꯣꯏꯅ ꯏꯁꯩ 10 ꯈꯛꯇꯪ ꯈꯟꯒꯠꯆꯒꯦ. ꯑꯗꯨꯒ ꯏꯁꯩꯗꯣ ꯃꯊꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ. ꯂꯥꯏꯞ ꯆꯥꯠꯀꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ. ꯊꯥꯒꯠꯆꯔꯤ. ꯅꯧꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯁꯣꯃꯤꯠ ꯆꯅꯨ, ꯗꯦꯕꯨ ꯁꯂꯥꯝ, ꯏꯕꯨꯡ ꯔꯣꯕꯔꯠ ꯎꯁꯝ, ꯏꯕꯨꯡ ꯀꯦꯜꯚꯤꯟ ꯂꯥꯏꯁ꯭ꯔꯝ, ꯏꯃꯥ ꯃꯅꯤꯠ ꯇꯣꯝꯕꯤ ꯌꯨꯝꯅꯥꯝ, ꯏꯕꯨꯡ ꯍꯣꯏꯗ꯭ꯔꯣꯝ ꯖꯦꯅꯔꯦꯜ, ꯇꯦꯛꯁꯝ ꯀꯣꯔꯧꯉꯥꯟꯕ ꯃꯩꯇꯩ, ꯃꯦꯗꯥꯝ ꯍꯦꯃꯣꯂꯇꯥ, ꯏꯆꯦ ꯒꯥꯏꯗꯤꯡꯂꯨ ꯄꯥꯜꯃꯩ. ꯅꯧꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯏꯆꯦ ꯊꯣꯛꯆꯣꯝ ꯃꯦꯔꯤ. ꯂꯥꯁ ꯀꯣꯂꯔꯒꯤ ꯁꯩꯔꯦꯡꯁꯤꯗꯤ ꯍꯥꯏꯁꯤ ꯑꯁꯦꯡꯕꯃꯛꯅꯤ ꯍꯥꯏ ꯇꯥꯏꯌꯦ. ꯂꯥꯁ ꯀꯣꯂꯔꯒꯤ ꯁꯩꯔꯦꯡꯁꯦ. S
SACAVC nice dialogue and high video thank you Miss Binda Mrs. Sari set later GK Kuman Gopal good evening Tagachari nong se yam kana tari ko na high video nong se khoi sida sudum khara tari aseng mamangni che saying da ya jimiga ibhema bindia ga no e han hai bire madam thoksom merina ase mamak ne sayeng da sayeng maming tu tang ta ba da dum no khram ne Facebook page da lai biri ba singna so live chat tharam asibu mapung phahan bio Facebook tagi so khoi isai khara lokhat chage tagachari pomnamak live chat tharam gi damakta akhoi ibung jibal amuk lengsin birekle Thoram asibu miyang tabiramiba amadi thoram asibu yengbiramiba wahongri do da tabiriba mayambu jiban nawremna amukan ikono no khurumjari ibung adadi live chat tharam sigi oina ibung iskhoi YouTube tagi isai tara isai tara lokhat minase aduga Facebook page tagi so isai manga lokhat che ko Facebook ki su kudong sa piminarse aduga YouTube tagi su piminase hoi adi thoram asi hodok poina hai jata leriba chinaw jing yai tare ko saidagi thoram saruk yabirami bi chinaw jing je amdang kokshan laga haidi live chat ta sangbirak na bhai tare ko amdang kokshan bi ibung na dum hapetang mayam se ming ko biro ambika laisram thagasari thoram asu mapung phan biramba amadi thoram asibu yawbiramba gi damakta Robert Usam haibra Robert Usam Robert Usam Priya L Ezena sakpa nonglaksi da tawai sai do amukta thabiro wan habire Priya L akhoi di sumain taw bane chat se is live chat program se hauzari hai tare akhoi na chat ta isai khanbi ba yaragani hana irak laba kan da isai khanbiyo Electric bani na hausi di isai se lokhat pada katang nungai jagire che somi sanu iche so isai di khanjan bire bo ado iche ambika so khanjan bire iche khoi sa ta ija rakhi ge aduga isai khan biro thoram se haudringai jida ibung na hapedang ming se ko biro aduga mayam isai khalak ba ngai mina boina isai matang khudol tamjage isai matang tamina se tamina ni marak sida mayam na chat ta isai khan biro ko Decision thoram asigi hodok pa yana bagi ayabadu mayam da dum sinar si hai tare ko hai bo is mayam da sinara se isai sigi marakta mayam na sata isai khanbirak pa yaragani hoi hoi sata se izare mayam isai khanba hobiro ahanba lokosage ahanba isai khanbirak pa Priya L AJ gi isai amatang chan tharo na hairi ko do
ꯆꯟ ꯏꯁꯩꯁꯤ ꯑꯗꯨꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯌꯥꯝ ꯈꯟꯕꯤꯔꯛꯑꯦ ꯑꯗꯣ ꯏꯁꯩꯁꯤ ꯑꯩꯈꯣꯏꯅ ꯊꯥꯅꯕꯒꯤ ꯑꯦꯔꯦꯟꯖꯁꯨ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯎꯊꯣꯛꯆꯕꯗ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯇꯒꯤ ꯏꯁꯩ 5 ꯌꯨꯇꯨꯕꯇꯒꯤ 5 ꯑꯗꯨꯃꯥꯏꯅ ꯈꯟꯒꯠꯆꯔꯒ ꯏꯁꯩꯁꯤ ꯑꯩꯈꯣꯏ ꯊꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯂꯥꯏꯞ ꯆꯥꯠꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯌꯥꯎꯁꯟꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯕꯦꯃꯟ ꯗꯦꯕꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯦꯝꯆꯥ ꯅꯤꯡꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯗꯤꯄꯨ ꯁꯂꯥꯝ ꯊꯥꯒꯠꯆꯔꯤ ꯍꯞꯁꯟ ꯊꯥꯒꯠꯆꯔꯤ ꯍꯦꯃꯣꯂꯇꯥ ꯊꯥꯒꯠꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯣꯇꯨꯝ ꯄꯣꯃꯤꯂꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯟ ꯑꯗꯨꯗꯤ ꯏꯁꯩꯁꯤ ꯊꯥꯕ ꯌꯥꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ibung isay se khara didum lokhatchare ado mayamne isay khanbi khraga thabirakte haidana warau tawbiganu akhoida laksaba ahan ba isay tara dangdi youtube tagi lokhatchare loina facebook ta khanbirakpa lairagadi akhoi facebook tagi so isay manga tang lokhatchare ke ahan thakachani korongan ba film gi isay amada tajage hain haibire adubu tawbadabu facebook ta kaino se ming je hapiraktre ming je hapiraktono maram oraga khoida khitang chamamna ba haitare ko hoi adumaina korongan bagi film khanbirakpa se yaragadi ming leifam dugam tang haibiragadi khoida nungaijagani chanbiduna korongan ba film gi isay amada chanbiduna haibire sir or ma'am kana oigadino khangjadre yaragadi isagi ming leifam haibiyo soidane isai se thana ba hona jage hoi ngasai ming do haptragadi mo chamamna doine ba ko happy rei bo aigi ming aje maitai kaujei haina so haibi thagachari thank you thagachari ado makhada atopa yaubra haipetang yengbiyo bai bo janu chirom thagachari Chingi Lairang amagi warini ko janugi isai phajaba makhale Dineshna sakpani Chingi Lairang amagi warini habasigo sisi masu khanbire janu haibako janu chirom haiba chirom Chingi Lairang amagi warini hariba isai de thabire o hain haibire adaga ibung risi maitaina su kadom dano aigi khunjoi kumara sabi isai hoi isai ngasidi chan loi neido male sengma magni hoi wasi yamna ngangjare facebook ki so youtube ki ama facebook ki ama suman tar thajage aso khangkalaga ko hoi ado ibung ngasai gi youtube ta han ba ta khibase si amuk tang yengminase han ba ta khibase priya l na youtube ki han boina tabire hoi no khanbirek libai sai sina ejena sakliba nonglak sida haina se hori bai sai se tajage haina khanbire Nonglaksida AJMS namge khonjel da Priya L na khanbirakli bai isai kudol tamjari taminase Somen khwairakpam gi mayekta Tony ahibamna serangli bai isai saisakliba AJMS nam kudol tamjari Punsigi na thandokpigan ko. Sida leptuna leivana ubi khidare sinthariba piranse mai thongi minokna khumkhibana khambi khidare thamoigi mai chakse una tam khaba una lamba fandraba atiyaga
ꯈꯟꯖꯕꯗ ꯉꯥꯏꯍꯧꯔꯕ 이 굿시나 탕글리 속에 칼리만 감대 펑라보이 칼루바 마이싱베디 야오람데 그럼 날리다니 난기에게 눈시베세 강날 간다망한 방남다리 밑망다 딜레이리 강나오 이제는 버세 우나우나 따이신 방남다리 넌주디 lep키니 비랑 디슨타리 아와발로틀라 마이통다 노빠니 넌주디 lep키니 비랑 디슨타리 아와발로틀라 마이통다 노빠니 리톡바세 하이트리니 론톡다 보이할래 이락나바 타모이랑 이래 제나 하피레 리톡바세 하이트리니 론톡다 보이할래 이락나바 타모이랑 이래 제나 하피레 감잡아는 드레스 짐발 통시다 고잡아니 타모이시나는 따부 낙심나바 야드라바 Tagachari thoram ge ahan bada iche Priya L na khanbirak pa isai eje mais nam ge amna fajar ba isai ama ibung iche naw puna taminare hoi ado hai khiwagi matungina mathangi isai sidi Facebook tagi lakhotchage lakhotchari Facebook tagi aje maitei na khanbirak li ba isai korongan ba film tagi mamlaba punsigi lambida haina se hori ba isai khanbira ibo isai shi yam phajabe isai ni khodam jage Sar Ajay Maitegi Korongan ba film dagi mamlaba punsigi lambida eke yangoi amadi surmachanu ani puna sakminari bese dotam jari mamlaba punsigi lambida wakal yening hunhanbag lai rakapok dangali fisigi manini imagi mamla papan shigi lambida wakaliring hulhanba lai rakapok dangali fisigi manini imagi laklo imagi tampakta imagi laklo imagi tampakta imagi korongan ba imana ay kogi thawai ni ipana ay kogi pansi ni ay koi na hayeng chawraga chawna sare pharaga ay koi na hayeng chawraga nungshiraba ima ipabu thagi leibak na puvini malem thungna koi hanni pangal thauna hapiu lausing maira chubiu achumba lambi da lamjingbiu
이삭이 농시르버 콘제나 아와버 공의 고토기 모몬 녹바는 기마이 통나 힝버기 마멀레이 할리 락로 휘빠기 고로웅한 버 이빠는 농시는 공기라오 이빠기 고로웅한 버 이빠기 고로웅한 버 맘라박던 시기lambidan wakal yening hulhanba laira kampang aliba fiziki manini imagi laklo imagi tampakta imagi korongan ba pagi korongan ba imagi korongan ba Sana dudi kan birai bai sing cheloi phajai ta ba da su nungai haine adu thamoi su khara chak pa dum yaure dum haidi wakhan su nungai ba dum jawe hai tare ko adi mathangi sei si YouTube dagi mu lokhat patare hai ki bagi batung ina YouTube tagi ama Facebook tagi ama hai binak hai za ki bagi batung ina lokhat chage YouTube tagi iste ambika livestream na khan birak li bai sei ibung isai aho base sumna se hori leirang sing na hairi wow isai yam phajaba isai ne haise leirang sing na hainai nanga iga sunai nusina ba se paksai thaga chari isai phajaba masu khanbire adudi khudon tamna ba honar si cha khudol tamjege ise ambika livestream na khanbirak pa isai thajabagi wang model film dagi Narendra Ningombagi mayekta oken amaksam na sanang libe isai Pusparani amadi Dinesh ani puna sakminariba kudol tamjari Leirang sing na hairi nanga aiga chunai nungsinaba se pakjai khungmusing na nganli pukjel khanda nangi thamoi piro nu aigi mapoksigi leplavani thajo base manghan binalanna aha ha 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 la 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 Dolta pairiba leitilgi saklongum mikup khuding machuon khino lepchage pamelgu lendena nong laina humli ba kambau nagum panthung khangda mai kai ngau han bi ganu hoi zagi punsi gi loi nabi thamoi sina waje nong si itel kang khigadara puknin shina khanje nong shi washat natlam dadara khoi mushina nanli pukjil khangda nangi thamoi pirunu aigi leirang singna hairi nanga aiga chunai nung sina ba se pakjai mapokshi gilip lavani thajo Thaja bai se manghan bino nangna
La 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 la. Ha 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 ha. Gumba khong thang da soi khi ba da ngak na si nung si chana puk chel seng na yong min na si nung si gi pan thung puk ni che na than jai nung si wa shat ngak lang ga dara thamoi si na wa jai nung si ichel kang khi ga dara lairang sing na hai di nang ga ai ga chunai nung si na ba se pak jai khoi mu shi na ngan li puk chel khang da nan gi thamoi piro nu ai gi ma puk si gi lep le bani tha jo tha jo bas se mang hun gi na lang na ha 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 la 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 hey 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 थागचरी इसे फज फजबना खुदोन तम्मी हाइतारे चन सिसे द खय कमेंट पाबा से टेंशन लगा लखत चखिबा इसे सिंग से इबो लेना म खुदो तम खुदोन तमनबगी तंजादो लौसी दगी वारी नि सिदा चाट इरकपा मतम दा हाइतारे चाट त इबी जावबी बे इसिनाव मयम से पाथोई पाथोकते वारौ बिदनबा हाइतारे को इसे थाबा लोइनबा होना जगे हाइतारे अदुदी लखचरी मथंगी से सिदी फेसबुक पेज तगी खनबिरकपा जनु चिरोम ना खनबिरकली बे इसे करम बे इसे खनबिरै माना चिंगी लेरांग अमगी वारी फजबे इसे नि को से हरि बे इसे दिनेश का खोगे पुष्पानी का सकप्र के नोम तौने बो जेंग मिनार से बो खुदल तम जगे खनबिरकली बे इसे जनु चिरोम ना खनबिरक बे इसे ने खुदल तम जरी दिनेश की खंजल दा हाइन हाइबिरके बने द तमिनार से खुदल तम जरी Pomda sathobe Chingi lairang amagi warini loibi chingsanga pomda sathobe thapla chinyagi lau tang sangduda thapla chinyagi lau tang sangduda ơi bu ngày hồ về chính lấy vác cái chanu ra đó chính lấy vác cái chanu ra đó mang phong na rồi daba asha do puduna mang phong na rồi daba asha do puduna wana ngai ram gani lakle
laklaroi daba aibu wana ngairam gani laklaroi daba aibu hangla chingmai thakta madom tarak leptuna hangla chingmai thakta madom tarak leptuna yinglam gani cheptha aigi mai kai yenduna aigi mai kai yenduna lamdai gi met gupta chat khinu di tham ngamda chat lamdai gi met gupta chat khinu di tham ngamda piroi na ba mit yeng na ngamda yeng hoba piroi na ba mit yeng na ngamda yeng hoba mít yang quay đây lắm rì phò chinh mai thật tên lép tu na mít yang quay đây lắm rì phò chinh mai thật tên lép tu na vì đây khôn cha hay hồ vì đồ vì đây khôn cha hay hồ vì đồ vì đây khôn cha hay hồ vì đồ chinh lấy ráng amagi warini lối bi chim sáng ôm về sát thâu bi chim lấy ráng amagi warini lối bi chim sáng ôm về sát thâu bi tháp lệ chim nhagi lâu tăng sáng đura tháp lệ chim nhagi lâu tăng sáng đura ấy bu ngày hồ về chim lấy vác cái chanurado 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 chan isai che tabadasu yamna emotional oibasu yawe phaja phaja bangak su oye adagi kayani arang basu nu yawrei marak sida ko ado mathangi isan mathangi khanbirak pai sei du karam isai khanbiri amtang lokhat pis hai bo mathangna khanbira ki base youtube tagi inaw gaitri hairom na khanbira ki base karam isai no mana khanbira ise khoi inaw saugan bina khanbira base ni yamna saugan bini inaw se ho kaino se gaitri je yam saugan bra saugan le ne mana kitang haibadi ya hoda base warau khre nga sai dialogue to hoda bagi hosik se warau khre gaitri se ho dialogue to budu nang ho da bagi su oiram bai ko ado chan karam isai no mana khala ise amtang yensi mana khanbirak pase pretty yumnam na sakli base nga phangadara harbe isai se tajage hana khanbirak pai adu di dialogue sai dialogue to hoda bagi saw da su isai sina ade asaw to atang phadhal se hai tare ken khudon tambin khudol tamjeri inaw gaitri na khanbirak pai se pretty yumnam ge mayekta pradip nongthomba na serang li base pradip nongthombam amadi pretty yumnam anipuna sakminari base khudol tamjeri Marunay batiya wang malana chatlaga irunung daluplaga malim tarit koiraga fangadara kaida nangi nushibado ina ngamgadara karam kudum chan pathamoido lay kan latanung yui chuge nung lik nung siyoy sát lô bên na ninh tâm la
lăng chắc luôn lâu trời ghê lấy nắm môi cây trong đài xin bờ thung na bao hu cô thắm môi cô yung quay ghê lên à ghê na chết na pai ai gi yoi de le kraba lai ba kan ni tinana thamoi amoi van le roi ra khan ben shi ba do ina ngam le khu do chen ba pa khan thamoi do ina van le roi ra khan ben shi bi do ina ngam kre khu do chen ba pa khan thamoi she mana Thagachari chan ngasai du maming kari ba Gayatri haibra ahong Gayatri hoirom thagachari isai phajaba ma sakpirai khanbiraktuna mayam punamak haidi chan bindia koi pulap tamina khre mathangi sidi chan karamba sai khanbirakpano kanana khanbirai no karambi sai khanbirai adum tang yengminas Oi Gayatri hairom na khanbirakpa Pretty Yum nam gi isai ama akhoi ichiri naw maya puna taminare no mathangi isai dudi kanana khanbirakpano karambi isai no amtang chan amtang haibiu oi mathangi isai se ibung risi maitai Facebook page ta yena khanbirakpa isai ne si mathangi sina ibung risi maitai na khanbirakpa Khunjai Kumar na sakliba kadom dano haina sayhori be sai se kadom dano aigi haina sayhoe se tajai haina khanbirakpani ibung na khanbirakpa se jamna phajaba matam amagi jak lawba isai ni haitari chan ko Sagal sem tijen ngakpigani Sagal sem Indra Kumar na sakliba ngakpigani am kaso Sagal sem Indra Kumar gi mayekta Khunjai Kumar gi mayekta Khunjai Kumar masamang na sairang libe se sakliba se kudol tamjari khanbirak liba se ya puna tamina se kadom dano aigi mai kai sibo kadai dano thangliba khong thang sina chatti pandam leitrava khong cha sat patari pan thung khangdana punsi gidama ha punsi gidama ha punsi gidama ha
ꯅꯤꯡꯉꯝꯗꯅ ꯃꯥꯡꯈꯤꯕꯗ ꯀꯅꯥꯅ ꯀꯔꯤꯁꯨ ꯅꯆꯨꯡꯕꯤꯗꯦ ꯅꯤꯡꯁꯤꯡꯕꯤꯗꯦ ꯊꯋꯥꯏ ꯑꯃꯈꯛꯅ ꯈꯪꯍꯧꯗꯅ ꯆꯠꯈꯤꯕꯗ ꯍꯤꯡꯍꯧꯕ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯗꯦ ꯈꯥꯝꯕ ꯅꯪꯗꯦ ꯆꯣꯛꯊꯔꯛꯂꯦ ꯋꯥꯔꯦ ꯄꯨꯟꯁꯤ ꯄꯥꯡꯉꯝꯗꯔꯦ ꯄꯨꯟꯁꯤ ꯊꯧꯗꯥꯡ ꯂꯣꯏ ꯅꯥꯏꯗ꯭ꯔꯕ ꯈꯣꯡꯆꯠꯁꯤꯗ ꯑꯌꯣꯅꯥꯍꯦ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯦ ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯒꯤꯗꯃꯛ ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯒꯤꯗꯃꯛ ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯍꯤꯡꯕꯒꯤ ꯇꯦꯟꯊꯥ ꯑꯍꯤꯡꯕꯅ ꯇꯥꯕꯤꯗ꯭ꯔꯕ ꯑꯍꯤꯡꯕꯒꯤ ꯋꯥꯀꯠ ꯑꯍꯤꯡꯕꯅ ꯅꯣꯛꯅꯔꯕ ꯀꯔꯤꯗꯤ ꯀꯥꯟꯅꯔꯤ ꯍꯤꯡꯂꯨꯕꯒꯤ ꯑꯁꯨꯝꯅ ꯉꯝꯗꯔꯦ ꯀꯔꯤꯁꯨ ꯇꯦꯡꯕꯥꯡꯂꯨꯕ ꯄꯨꯟꯁꯤꯅ ꯁꯤꯕ ꯉꯥꯏꯕ ꯑꯍꯤꯡꯕ ꯀꯌꯥ ꯍꯤꯡꯕ ꯉꯥꯏꯕ ꯑꯁꯤꯕ ꯀꯌꯥ ꯂꯣꯏ ꯅꯥꯏꯗ꯭ꯔꯕ ꯈꯣꯡꯆꯠꯁꯤꯗ ꯑꯌꯣꯅꯥꯍꯦ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯦ ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯒꯤꯗꯃꯛ ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯒꯤꯗꯃꯛ ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯒꯤꯗꯃꯛ ꯄꯨꯟꯁꯤꯅ ꯄꯨꯟꯁꯤꯒꯤꯗꯃꯛ ꯆꯟꯅꯗꯨꯗꯤ ꯃꯇꯝꯅ ꯂꯦꯞꯄꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯆꯪꯁꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝꯅ ꯁꯨꯝ ꯅꯛꯁꯜꯂꯛ ꯑꯗꯣ ꯃꯊꯪꯒꯤ ꯏꯁꯩꯁꯤ ꯀꯅꯥꯅ ꯈꯟꯕꯤꯔꯛꯄꯅꯣ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯍꯣꯏ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯏꯁꯩ ꯑꯁꯤ ꯏꯆꯦ ꯃꯨꯇꯨꯝ ꯄ꯭ꯔꯣꯃꯤꯂꯥꯅ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩꯅꯤ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯔꯦ ꯀꯥꯎꯉꯝꯗ꯭ꯔꯕ ꯐꯦꯁꯕꯨꯛ ꯐꯤꯂꯝꯗꯒꯤ ꯕꯤꯅꯣꯔꯟꯖꯟ ꯑꯣꯏꯅꯥꯝꯒꯤ ꯃꯌꯦꯛꯇ ꯔꯟꯕꯤꯔ ꯊꯧꯅꯥꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ ꯄꯨꯁꯄꯔꯥꯅꯤ ꯔꯟꯕꯤꯔ ꯊꯧꯅꯥ ꯑꯃꯗꯤ ꯎꯃꯥꯅꯟꯗ ꯑꯄꯨꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩꯅꯤ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩꯗꯣ ꯌꯥꯝ ꯂꯥꯞꯅꯈꯤꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯦ ꯑꯃꯨꯛꯁꯨ ꯌꯥꯝ ꯅꯛꯁꯟꯅꯕꯒꯤ ꯃꯑꯣꯡꯁꯨ ꯑꯃꯨꯛ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩꯁꯦ ꯏꯕꯨꯡ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ
चिक्प मालंबा थेम्बिरम्मु नन्ना नुंसिबिरंबो इनाक्ता इनाक्ता लैहन्निंगन नुंसिबिरंबो इनाक्ता इनाक्ता लैहन्निंगन jan isai se makha tarak po isai si kanana khanbirei karambe isai khanbire no amtang yengminasi matam si lep laitana sum changchan gi ai tare matam gi khongchati ngai biu ya de hoi adu mathang gi isai dom tang yengminasi lokachage mathangi isai se Facebook page tagi Anis Khana khanbirak pe isai ne Thabaton film dagi isai matang tajage haina khanbire ado lokachage Thabaton 3 film dagi Beskapta Livestream gi mayekta Bibek Ali Chongthamna serang libe isai Arvin amade Sitra punmagi khonjelda kudol tamjari taminasi
asiri yenim tamna Samarusi asiri yenim tamna Malang mananggi kalabasaho Humdo na pubi yumafam kudingda Malang mananggi kalabasaho Humdo na pubi yumafam kudingda Leitna fam kangraba Thamoy anibu Leitna fam kangraba Thamoy anibu Tamna uriva Chinyagi fajavana Kauragle khoi bu khulam tohina Tamna uriva Chinyagi fajavana Kauragle khoi bu khulam tohina Hanging bawahan Tamninda iba Tamna singa sidi thamoy pena Tangkap na hinachilibang ichasina Pudula chatli ay ko'y anibu Panglabit hamoy mo Musibang tambiki ba Nang sige hero ni ay sinagihinaw ni Nang sige hero ni ay sinagihinaw ni Nang sige hero ni Amuba samagi marunda lotuna leirambi Chujaina rabi amuba samagi marunda lotuna leirambi Nungsibi maito imitse pena yengjere ngasidi imitse pena yengjere Maitongi nungsiba Chimbagi fajavana Iraknare aidi nushigi ipaksida Mapugi leikolda Ningtamna sajabi Leihina jolabi Leirani aidi Mapugi leikol sida Ningtamna sajabi Leihina jolabi Leirani aidi Jilhay balang nambakhoy mo Nang kapitawin ako panglapit hamoy da Upning na kuidaba Mafamda chatuna Nushibi nangna Hongoy oiduna Sanaru singasiri ining tamna Sanaru singasiri ining tamna Saladudi matam che sum nakshal pungja je sum chatki sum thengjalai hoi adu mathangi sei kanana kari khanbirak pano tangjeng minase Lokhachage mathangi sei se Hoidrom General na khanbirak libani karam sei khanbiri mana Ibung Hoidrom General na khanbirak pai sei se Asem Amarjit ki kayada nakna rambano yamna phajabai sei haitare sei yana phajabai sei ama Tajegi haina khanbiri Kudol tamjari ibung na khanbirak libai sei Narendra Ningombagi mayekta Asem Amarjit na sak libai sei Kudol tamjari Kayada naknarambano Nang aigi punsi se Ngasidi kayada nakna labharaba Punarabasu khangadabagum Kaunaba ngamdedo Asira kainabagi
पन हाइबदो असिरा कायनाबगी पन हाइबदो कयादनक्नारंबनो नंग अइगी पुंसीसे ngasidi kayadnakna lapnaraba unaraba sukhanagabagum kaunaba ngamredo asira kainabagi panhalbado asira kainabagi panhalbado kayadnaknarambato aibu uraga noksarambi nana ngasidi karigi haina daba putliba aibu uraga noksarambi nana ngasidi karigi haina daba putliba Hangbani wahanse nangi thamoida Hangbani wahanse nangi thamoida Yenjabasi natana hangjabadi ngamledo Yenjabasi natana hangjabadi ngamledo Kayadanakarambano nang aigi punsise ngasidi kayadnakna lapnaraba unaraba sukhanagabagum kaunaba ngamredo asira kainabagi panhalbado asira kainabagi panhalbado kayadnaknaramballo Hai kino mana nungsi badile raba thamo Hai kino mana nungsi badile raba thamo Nolukna thangkiba nangi khongthana Nolukna thangkiba nangi khongthana Karamba punsigi paukhunu jalamba Karamba punsigi paukhunu jalamba Kayadanakarambano nang aigi punsise ngasidi kayadnakna lapnaraba unaraba sukhanagabagum kaunaba ngamredo asira kainabagi panhalbado asira kainabagi panhalbado kayadnakna
Thagachari pumnamak khudol tamjari ba isai asina thoram asigi areba isai oijari. Ibung matamnadi achum asum sakhibanina thoram se losinabagi ayaba mayamnagi logminarasi. Mathangi thoramda inspector tayai anoba series mayam puna mungai minasi. Hojiki oinadi live chat ki program loisinjabagi ayaba mayamnagi logjage. Isai khanbi rakhiba aduga isai lokhatpa khudol tamjaba ngamjakidabasing Wara upidana haitare. Mathangi thoramda soidana adumna khanbiba isai khudol tamjanaba honajage. Hojiki oinadi live chat ki thoram mideng tabiriba singbu Bindya Pukrambam amadi Jiban Naurem Anina Kuramjari.